ꯑꯩꯈꯣꯏꯒꯤ ꯑꯩꯒꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯃꯌꯥꯝꯅ ꯑꯣꯖꯥ ꯁꯔꯣꯖ ꯅꯂꯤꯅꯤ ꯈꯨꯝꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯍꯥꯛꯅꯁꯨ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯁꯨꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝ ꯇꯔꯥ ꯂꯣꯟꯅꯔꯒ ꯚꯛꯇꯤ ꯀꯠꯆꯔꯤ ꯈꯣꯏꯔꯝꯖꯔꯤ ꯀꯣꯛꯅꯖꯔꯤ ꯏꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯑꯃꯨꯛꯇꯪ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯅ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯁꯣꯏꯗꯅ ꯀꯃꯦꯟꯇ ꯃꯐꯝ ꯃꯤꯡ ꯑꯗꯨꯝ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯅ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯝꯇꯪ ꯆꯦꯛ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯉꯩꯁꯤꯗ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯝꯇꯪ ꯄꯥꯎꯗꯝꯕꯤꯌꯨ ꯇꯁꯦꯡꯅꯃꯛ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ ꯂꯥꯁ ꯃꯟꯇꯗꯤ ꯈꯤꯇꯪ ꯏꯪꯕꯒ ꯀꯔꯤꯒ ꯏꯁꯥꯒꯤ ꯁꯨꯝ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯕꯗ ꯑꯩꯁꯦ ꯊꯥꯡꯒꯒꯤ ꯁꯣꯁꯦ ꯈꯤꯇꯪ ꯂꯦꯞꯄꯒ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯄꯣꯗꯀꯥꯁ ꯂꯩꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯊꯥꯗꯣꯛꯆꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯂꯥꯏꯐꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯖꯔꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅꯁꯨ ꯊꯥꯒꯠꯆꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯀꯨꯏꯅ ꯏꯟꯇꯔꯦꯛ ꯇꯧꯅꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯉꯁꯤꯗꯤ ꯃꯊꯪ ꯃꯥꯒꯤ ꯀꯃꯦꯟꯅꯆꯤꯡꯕ ꯅꯩꯅꯕ ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯑꯦ ꯍꯥꯏꯗꯅ ꯑꯩꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯄꯨꯝꯅꯃꯛ ꯉꯝꯕ ꯑꯣꯏꯖꯒꯦ ꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯣ ꯏꯃꯥꯅ ꯉꯁꯤ ꯄꯥꯕꯤꯒꯗꯧꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯃꯒ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩ ꯇꯦꯛꯅꯤꯀꯦꯜꯂꯤ ꯁꯦꯌꯔ ꯇꯧꯕ ꯂꯣꯏꯖꯗ꯭ꯔꯤ ꯀꯤꯡꯁꯟꯁꯨ ꯌꯦꯡꯕꯤꯔꯤ ꯅꯦꯇ꯭ꯔꯖꯤꯠꯁꯨ ꯌꯦꯡꯕꯤꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯕꯒꯤ ꯉꯥꯏꯃꯤꯟꯅꯔꯤꯉꯩꯁꯤꯗ ꯍꯥꯏꯕꯤꯌꯨ ꯏꯃꯥꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯩꯒꯤ ꯏꯆꯥ ꯅꯦꯇ꯭ꯔꯖꯤꯠ ꯌꯦꯡꯕꯤ ꯍꯥꯏꯕ ꯇꯥꯕꯗ ꯑꯩꯁꯦ ꯑꯉꯛꯄꯗ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯄꯣꯛꯈ꯭ꯔꯦ ꯑꯗꯨ ꯉꯔꯥꯡꯁꯦ ꯑꯩꯁꯤ ꯀꯣꯚꯤꯗꯀꯤ ꯕꯨꯁꯇꯔ ꯗꯣꯁꯁꯦ ꯀꯥꯞꯄ ꯅꯨꯃꯤꯠꯅꯤ ꯀꯥꯞꯄꯤꯔꯝꯃꯦ ꯄꯦꯂꯦꯇꯤꯞ ꯀꯦꯌꯔꯒꯤ ꯏꯆꯥ ꯁꯅꯥꯇꯣꯝꯕꯤ ꯏꯆꯥ ꯔꯣꯖꯔ ꯂꯥꯛꯇꯅ ꯕꯨꯁꯇꯔ ꯗꯣꯁꯇꯨ ꯀꯥꯞꯄꯕ ꯃꯇꯨꯡꯗ ꯑꯩꯍꯥꯛ ꯃꯁꯤ ꯄꯥꯖꯒꯦ ꯑꯗꯨꯒ ꯃꯁꯤꯁꯤꯗ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯋꯤꯅꯆꯤꯡꯕ ꯈꯔꯒꯤ ꯃꯤꯁꯤꯡꯗꯗꯤ ꯐꯤꯚꯔꯒꯨꯝꯕ ꯌꯥꯝꯅ ꯍꯥꯏ ꯐꯤꯚꯔꯒꯨꯝꯕ ꯂꯥꯛꯄ ꯑꯗꯣ ꯑꯩꯕꯨ ꯄꯦꯂꯦꯇꯤꯞ ꯀꯦꯌꯔꯒꯤ ꯏꯆꯥ ꯁꯅꯥꯇꯣꯝꯕꯤ ꯑꯃꯗꯤ ꯏꯆꯥ ꯔꯣꯖꯔꯒ ꯑꯅꯤꯅ ꯄꯨꯡ ꯑꯃ ꯁꯪꯕꯤꯗꯨꯅ ꯀꯔꯤ ꯆꯦꯟꯖ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯔꯝꯃꯤ ꯉꯔꯥꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯏꯆꯥ ꯅꯦꯇ꯭ꯔꯖꯤꯠꯁꯨ ꯉꯁꯤꯒꯤ ꯁꯣꯁꯤꯗ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯗ ꯑꯩ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯖꯩ ꯊꯥꯒꯠꯆꯩ ꯅꯨꯡꯁꯤꯕ ꯐꯥꯎꯖꯩ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯃꯊꯪ ꯃꯅꯥꯎ ꯆꯠꯊꯖꯔꯛꯄꯅꯤ ꯂꯤꯈꯤꯗ꯭ꯔꯤꯕ ꯋꯥꯔꯤꯁꯤ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃꯁꯨ ꯅꯩꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯤꯈꯤꯗ꯭ꯔꯤꯕ ꯋꯥꯔꯤꯁꯤꯗ ꯑꯩꯅ ꯂꯣꯏꯅꯃꯛꯇꯤ ꯁꯣꯁꯤꯗ ꯏꯟꯀ꯭ꯂꯨꯗ ꯇꯧꯕꯗꯤ ꯉꯝꯖꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯔꯗꯤꯡ ꯑꯣꯏꯅꯗꯤ ꯃꯊꯪ ꯁꯨꯝ ꯗꯦꯜꯂꯤꯗꯒꯤ ꯂꯧꯔꯒ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯔꯛ ꯑꯃꯗ ꯑꯩ ꯄꯥꯏꯕꯁꯨ ꯑꯃꯨꯛ ꯉꯝꯃꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯤꯁꯤꯗ ꯌꯥꯎꯔꯤꯕ ꯁꯤꯡꯁꯦ ꯌꯥꯝꯅ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅꯃꯛꯄꯨꯗꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯏꯗꯨꯀꯦꯁꯟꯒꯤ ꯁꯤꯁꯇꯦꯝ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯀꯔꯝꯍꯥꯏꯅ ꯇꯝꯃꯝꯃꯤ ꯑꯗꯨꯒ ꯃꯇꯝꯗꯨꯒꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯑꯍꯟꯁꯤꯡ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯌꯥꯎꯏ ꯂꯩꯕꯤꯔꯤꯕ ꯌꯥꯎꯏ ꯑꯗꯨꯕꯨ 90ꯒꯤ ꯃꯊꯛꯇꯗꯤ ꯂꯣꯏꯅ ꯑꯣꯏꯔꯦ ꯃꯇꯝꯗꯨꯒꯤ ꯑꯍꯟꯁꯤꯡ ꯑꯗꯨꯒ ꯂꯥꯏꯒꯨꯔꯨꯁꯤꯡꯁꯦ ꯑꯗꯨꯅ ꯃꯁꯤꯗ ꯀꯇꯟ ꯀꯣꯂꯦꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯤꯡꯊꯧꯖꯝ ꯕꯤꯅꯣꯏ ꯁꯤꯡꯍꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠꯀꯤ ꯏꯍꯧ ꯂꯥꯜꯍꯧꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯐꯝꯁꯤꯗ ꯌꯥꯎꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯅ ꯈꯪꯕꯗ ꯌꯥꯝ ꯀꯥꯟꯅꯕ ꯍꯥꯏꯗꯤ ꯏꯪꯁꯣꯛ ꯇꯥꯔꯤꯛꯀ ꯀꯣꯟꯅꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯃꯅꯤꯄꯨꯔꯗ ꯂꯥꯏꯔꯤꯛ ꯇꯝꯐꯝ ꯂꯩꯔꯝꯗꯕ ꯋꯥꯅ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯒꯤ ꯕꯣꯝ ꯃꯔꯛꯇꯨꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄ ꯀꯅꯥ ꯆꯠꯄ
ꯄꯩꯁꯥꯒꯤ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯐꯪꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯒꯤ ꯇꯣꯉꯥꯟꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯏꯅ ꯁꯛ ꯇꯥꯛꯄꯁꯦ ꯃꯁꯤ ꯁꯨꯝ ꯇꯥꯛꯂꯛꯄꯁꯤ ꯎꯕꯗ ꯑꯩꯍꯥꯛꯅ ꯉꯁꯤꯒꯤ ꯁꯣꯁꯤꯗ ꯀꯇꯟ ꯀꯣꯂꯦꯖꯀꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯀꯅꯥꯒꯤ ꯄꯨꯟꯁꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕꯗ ꯂꯤꯈꯤꯗ꯭ꯔꯤꯕ ꯋꯥꯔꯤ ꯁꯤꯗ ꯅꯤꯡꯊꯧꯖꯝ ꯄꯥꯕꯨꯡ ꯕꯤꯅꯣꯏ ꯁꯤꯡꯍ ꯄꯨꯟꯁꯤ ꯑꯃꯗꯤ ꯖꯅꯅꯦꯇꯥ ꯏꯔꯥꯕꯣꯠꯀꯤ ꯏꯍꯧ ꯂꯥꯜꯍꯧꯗ ꯌꯨꯝꯐꯝ ꯑꯣꯏꯕꯁꯦ ꯃꯁꯤꯗꯤ ꯑꯣꯏꯔꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯋꯥꯔꯤꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯕ ꯃꯔꯝꯗꯒꯤ ꯀꯇꯟ ꯀꯣꯂꯦꯖꯀꯤ ꯄꯨꯟꯁꯤꯁꯤ ꯑꯩꯍꯥꯛꯅ ꯉꯁꯤ ꯂꯧꯈꯠꯆꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯄꯥꯕꯁꯦ ꯍꯧꯖꯔꯒꯦ ꯀꯇꯟ ꯀꯣꯂꯦꯖꯀꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯒꯧꯍꯥꯇꯤꯁꯦ ꯌꯥꯝꯅ ꯅꯛꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯅꯦꯛꯁ ꯁ꯭ꯇꯦꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯒꯧꯍꯥꯇꯤ ꯃꯃꯤꯡ ꯑꯁꯦ 1840ꯗꯒꯤ ꯒꯨꯋꯥꯍꯥꯇꯤ ꯍꯥꯏꯅ ꯑꯣꯜꯂꯛꯂꯦ ꯑꯍꯥꯟꯕꯗ ꯒꯧꯍꯥꯇꯤ ꯀꯧꯔꯝꯕꯗꯒꯤ ꯄ꯭ꯔꯣꯅꯟꯁꯤꯌꯦꯁꯟꯁꯦ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟ ꯄꯔꯤꯡꯗ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯚꯥꯔꯠꯀꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯣꯍꯣꯔ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯂꯕ ꯃꯐꯝꯅꯤ ꯉꯁꯤꯒꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯕ ꯁꯣꯍꯣꯔꯗꯤ ꯑꯣꯏꯔꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔꯒꯤ ꯇꯣꯔꯕꯥꯟꯗ ꯇꯥꯔꯤꯕ ꯒꯨꯋꯥꯍꯥꯇꯤ ꯍꯥꯏꯔꯤꯕ ꯑꯆꯧꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯑꯁꯥꯝꯒꯤ ꯒꯨꯋꯥꯍꯥꯇꯤꯒꯤ ꯄꯥꯟ ꯕꯖꯥꯔ ꯁꯔꯨꯛꯀꯤ ꯃꯇꯥꯏ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯇꯨꯔꯦꯜꯒꯤ ꯃꯌꯥꯗ ꯂꯩꯔꯤꯕ ꯀꯇꯟ ꯀꯣꯂꯦꯖꯅꯤ ꯀꯣꯂꯦꯖꯁꯦ ꯀꯇꯟ ꯀꯣꯂꯦꯖ ꯍꯥꯏꯔꯤꯁꯦ ꯃꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯂꯩꯕ ꯕ꯭ꯔꯤꯇꯤꯁ ꯏꯟꯗꯤꯌꯥꯅ ꯑꯁꯥꯝ ꯄ꯭ꯔꯣꯚꯤꯟꯁꯀꯤ 1993 1903ꯗ ꯆꯤꯐ ꯀꯃꯤꯁꯅꯔ ꯑꯣꯏꯈꯤꯕ ꯁꯥꯔ ꯍꯦꯅꯔꯤ ꯁ꯭ꯇꯦꯠꯃꯦꯟ ꯀꯇꯟ KCSIꯒꯤ ꯑꯆꯧꯕ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯂꯤꯡꯈꯠꯇꯨꯅ ꯃꯦꯒꯤ ꯇꯥꯡ 18, 1901ꯗ ꯍꯥꯡꯗꯣꯛꯂꯝꯕ ꯑꯁꯥꯝꯒꯤ ꯑꯍꯥꯟꯕ ꯀꯣꯂꯦꯖ ꯑꯁꯥꯝꯗ ꯏꯍꯥꯟ ꯍꯥꯟꯕ ꯀꯣꯂꯦꯖꯁꯦ ꯀꯇꯟ ꯀꯣꯂꯦꯖꯅ ꯑꯣꯏꯕ ꯁꯥꯔ ꯍꯦꯅꯔꯤ ꯁ꯭ꯇꯦꯠꯃꯦꯟ ꯀꯇꯟꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯀꯇꯟ ꯀꯣꯂꯦꯖ ꯊꯣꯟꯈꯤ 1896ꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯄꯤ ꯃꯍꯩꯔꯣꯏ 3 ꯃꯤꯡ ꯆꯟꯕ ꯍꯧꯗꯨꯅ ꯚꯥꯔꯠꯀꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯂꯝꯗꯝꯗ ꯅꯨꯄꯤ ꯅꯨꯄꯥ ꯄꯨꯟꯅ ꯇꯝꯕ ꯊꯣꯏꯗꯣꯛꯄ ꯀꯣꯂꯦꯖ ꯑꯃ ꯑꯣꯏꯔꯛꯈꯤꯕ ꯃꯇꯝꯗꯨꯗ ꯅꯨꯄꯤꯁꯤꯅ ꯃꯁꯤꯡ ꯌꯥꯝ ꯍꯟꯊꯔꯤꯁꯦ ꯅꯨꯄꯤ 3 ꯈꯛꯇꯪ 1894ꯗ ꯒꯧꯍꯥꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯤꯡꯈꯠꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗ ꯀꯣꯜꯀꯇꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯈꯥꯗ ꯂꯩꯔꯝꯃꯤ ꯁꯤꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯏꯕꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯕꯗ ꯑꯉꯥꯡꯁꯤꯡꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃꯗꯤ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯉꯁꯤꯗꯤ ꯀꯣꯂꯦꯖ ꯑꯁꯦ 2011ꯗꯒꯤ ꯍꯧꯅ ꯑꯁꯥꯝ ꯁꯔꯀꯥꯔꯒꯤꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯊꯥꯛꯇ ꯄꯨꯈꯠꯂꯛꯑꯦ ꯀꯣꯇꯟ ꯀꯣꯂꯦꯖ ꯁ꯭ꯇꯦꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯥꯏꯅ ꯈꯪꯅꯔꯦ ꯌꯥꯝꯅꯁꯨ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯈ꯭ꯔꯦ ꯚꯥꯔꯠꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩ ꯇꯝꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯤꯡꯊꯥꯅꯔꯕ ꯑꯃꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯁꯨ ꯂꯥꯏꯔꯤꯛ ꯇꯝꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯗꯕꯅꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯁꯤꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯩꯇꯦ ꯑꯗꯨꯒ ꯕꯣꯔꯗ ꯂꯩꯇꯦ ꯑꯩꯈꯣꯏ ꯏꯁꯥꯃꯛ ꯊꯦꯡꯊꯔꯛꯑꯀꯥꯟꯗ 1964ꯗ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯕ ꯑꯩꯁꯦ ꯃꯇꯝꯗꯨꯗ ꯑꯁꯥꯝ ꯕꯣꯔꯗꯀꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯅꯤ ꯑꯩꯈꯣꯏꯅ ꯄꯥꯏꯖꯔꯤꯁꯦ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯕꯣꯔꯗ ꯂꯩꯇꯦ ꯚꯥꯔꯠꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩ ꯇꯝꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯤꯡꯊꯥꯅꯔꯕ ꯑꯃꯁꯨ ꯑꯣꯏꯔꯦ 1992 ꯐꯥꯎꯕꯗꯤ ꯀꯇꯟ ꯀꯣꯂꯦꯖꯗ ꯑꯥꯔꯠꯁ ꯀꯃꯔꯁ ꯁꯥꯏꯟꯁꯀꯤ ꯍꯤꯔꯝ ꯑꯍꯨꯝꯃꯛꯇ ꯏꯟꯇꯔꯃꯤꯗꯤꯌꯦꯠ ꯑꯃꯁꯨꯡ ꯕꯦꯆꯦꯂꯔ ꯗꯤꯒ꯭ꯔꯤꯒꯤ ꯀ꯭ꯂꯥꯁꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯩꯔꯦ ꯀꯣꯂꯦꯖꯒꯤ ꯄꯥꯛ ꯆꯥꯎꯕ ꯁꯥꯟꯅꯕꯨꯡ ꯅꯤꯡꯊꯤꯅ ꯁꯦꯝꯒꯠꯇꯨꯅ ꯂꯩꯔꯦ ꯀꯣꯂꯦꯖ ꯑꯁꯤ ꯂꯤꯡꯈꯠꯂꯛꯈꯤꯕ ꯏꯔꯣꯏꯅꯅ 1902ꯗ ꯍꯥꯡꯂꯛꯈꯤꯕ CM ꯍꯣꯁꯇꯦꯜ ꯍꯥꯏꯔꯒ ꯈꯪꯅꯕ ꯀꯇꯟ ꯃꯨꯁꯂꯤꯝ ꯍꯣꯁꯇꯦꯜ ꯑꯃꯁꯨꯡ 1910ꯗ ꯍꯥꯡꯂꯛꯈꯤꯕ CC ꯍꯣꯁꯇꯦꯜ ꯍꯥꯏꯔꯒ ꯈꯪꯅꯕ ꯀꯇꯟ ꯀꯣꯁꯃꯣꯄꯣꯂꯤꯇꯥꯟ ꯍꯣꯁꯇꯦꯜ ꯂꯩꯔꯦ CC ꯍꯣꯁꯇꯦꯜꯕꯨ ꯁꯦꯀꯦꯟ ꯕ꯭ꯂꯣꯛ ꯍꯥꯏꯅꯁꯨ ꯈꯪꯅꯔꯝꯃꯤ ꯅꯨꯄꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯃꯦꯔꯤꯀꯥꯟ ꯕꯞꯇꯤꯁ ꯃꯤꯁꯟꯅ ꯀꯣꯂꯦꯖꯒꯤ ꯃꯅꯥꯛ ꯅꯛꯅ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯇꯣꯔꯕꯥꯟꯗ ꯁꯥꯗꯨꯅ ꯂꯤꯡꯂꯝꯕ ꯁꯥꯔꯥ E. ꯋꯥꯏꯠ ꯃꯦꯃꯣꯔꯤꯌꯦꯜ ꯍꯣꯁꯇꯦꯜ
ꯍꯥꯏꯕ ꯑꯃꯗ 1893ꯗꯒꯤꯅ 94 ꯐꯥꯎꯕ 1894 ꯐꯥꯎꯕ ꯂꯩꯍꯜꯂꯝꯃꯤ 1894ꯗꯒꯤ ꯀꯣꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯗꯤꯒ꯭ꯔꯤ ꯄꯨꯈꯨꯔꯤ ꯃꯅꯥꯛꯇ ꯌꯨꯝ ꯋꯥꯏꯗꯨꯅ ꯅꯨꯄꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯍꯣꯁꯇꯦꯜ ꯍꯥꯡꯗꯣꯛꯈꯤ ꯅꯨꯄꯤꯁꯤꯡꯒꯤꯗ ꯑꯣꯏꯕ ꯇꯣꯉꯥꯟ ꯃꯐꯝ ꯑꯗꯨꯕꯨ ꯁꯥꯇ꯭ꯔꯤꯕꯥꯔꯤ ꯍꯥꯏꯅ ꯈꯪꯅꯔꯛꯈꯤ ꯉꯁꯤꯁꯨ ꯈꯪꯅꯔꯤ ꯁꯥꯇ꯭ꯔꯤꯕꯥꯔꯤ ꯍꯥꯏꯁꯦ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯤꯅꯤꯒꯤ ꯋꯥꯔꯤꯗꯁꯨ ꯃꯍꯥꯛꯅ ꯂꯩꯕꯒꯤ ꯃꯇꯥꯡꯗ ꯄꯟꯈ꯭ꯔꯦ ꯁꯥꯇ꯭ꯔꯤ ꯍꯥꯏꯗꯤ ꯁꯥꯇ꯭ꯔ ꯍꯥꯏꯅ ꯅꯨꯄꯥ ꯃꯆꯥ ꯃꯍꯩꯔꯣꯏ ꯁꯥꯇ꯭ꯔꯤ ꯍꯥꯏꯁꯤꯅ ꯅꯨꯄꯤ ꯃꯆꯥ ꯃꯍꯩꯔꯣꯏꯁꯤꯡꯕꯨꯅꯤ ꯀꯣꯇꯟ ꯀꯣꯂꯦꯖꯒꯤ ꯁꯦꯝ ꯍꯣꯁꯇꯦꯜ ꯑꯗꯣ 1835ꯗꯒꯤ ꯁꯍꯤꯗ ꯃꯣꯖꯥꯃꯤ ꯍꯛ ꯍꯣꯁꯇꯦꯜ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯦ ꯃꯣꯖꯥꯃꯤ ꯍꯛ ꯍꯥꯏꯕꯁꯦ 1885ꯗ ꯑꯁꯥꯝ ꯁꯤꯟꯕ ꯊꯨꯡꯅ ꯍꯧꯈꯤꯕ ꯑꯁꯥꯃꯤꯁ ꯂꯣꯜꯒꯤ ꯏꯍꯧꯗ ꯊꯋꯥꯏ ꯀꯠꯈꯤꯕ ꯃꯍꯩꯔꯣꯏ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯃꯃꯤꯡꯅꯤ ꯃꯃꯤꯡꯁꯤ ꯂꯧꯕꯁꯦ ꯏꯍꯧ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯩꯈꯤꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯃꯍꯥꯛ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 6 1882ꯗ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ आत्मा बलिदान तौखिबा मतम अदुदा महाक दरंग डिस्ट्रिक्ट की मंगलदोय बॉयज हायर सेकेंडरी स्कूल दा क्लास 8 तमलिबा महेरोय अमा ओरमी यापी अमरोमदा कटन कॉलेज की सीसी हॉस्टल अदु 1893 तकी हौना अहानबा सामी उपन्यासकार राजनिकांत बोर्डरोलोय बु इकाय खुमनबा निंगसिंगबा ओइना राजनिकांत बोर्डरोलोय बॉयज हॉस्टल हाइना अमुक खंगनरे कॉटन कॉलेज लिंखत्खरबा चाही कुलुमदोयगी मतुंगदा 1895 हौना ngasi phawa college asigi maru oiba saruk ama oina lerakliba amana Sadmar Sen Hall haina khangnariba Sadmar Sen Hall haina khangnariba hall aduni hall lagi koina kari function tobham aduga achau hall oina public ki abd matam dugi college dugi natraga institute dugi oina thamba hana Assam Silang Motor Company haiba amagi godown da oiramba achoba sanglen ama lauraga semgalaktuna 1895 dagi examination hall oina lerakhiba hall ni 1895 subna amadagina 1896 phawba college asigi ahanba principal oiramba professor F.W. William Frederick habane F sine Frederick William Satmarsan bu ningsingduna Satmar Sen haina mingtholaki matamgi matungina hena phagatpa mawongda sengwalaktuna masak mawongda ohongba kaya lakragasu ngasi su mafam lengdana leiriba holni ngasi su leiriba hol asigi mamangda haujikti professor Sadar Satmar Sen gi mitam ama khille magi statue professor asigi masunupi Mrs. Janet White Kobi amabu baton tawduna England dagi lakhallaga magi masusing megi tangtra tet lisingani amada maikum hangdo alamba mitamni lisingama chamapan nipu humdoida binoina katan college da ming chanduna ai ahan batamba sahi aduda mahaki classmate oina imphal dagi Rajkumar Jaljit thengnaki sangpha lai oikhre laikidre ngasidi ahan basahi adumati makhoi ani se hostel duda roommate oiminarami tawadabu matam adugi asengba sisi hostel sigi ka sing ado lanjau da ani suba lanjau gi asok apan nanglaba sipai singi laying pham oisan khibana makhoina leiminari baka ado sangtap oina khanthaba sangsang amada oirami Rajkumar Jaljit Johnson High School gi mahairoi ama oina Imphalda 1894 metric parikha tharaga pass tawduna chahi mangdana katan college da lakhibani aidi makha tamdabase Manipur da laitabana maram oidana Guwahati da laaga tami Rajkumar Jaljit amasung mahaki classmate sing Calcutta University gi makhada 1894 gi metric parikha Imphalda thakhiba phibam ado hojik matamgi Manipur da karigumba lepaki oiba ihou natraga irang kharadang leirakpada mai sangsing thengjinbadagi chatnabi ama oina leirakiba phibamsing asiga changdamnabada yamna maktayonai aidi akhoi gi yamna irang thokpaga akhoi mai loisang thingjanbase aduga mafamduda leiriba mai loisang singsina karamna chatharai haibana singbache makada chet
ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯅꯤꯐꯨꯍꯨꯝꯗꯣꯏꯗ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈꯥ ꯑꯗꯣ ꯃꯥꯂꯦꯝꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎ ꯃꯅꯨꯡꯗꯅꯤ ꯅꯤꯐꯨꯍꯨꯝꯗꯣꯏꯁꯦ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 34 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯒꯤ ꯄꯔꯤꯈꯥ ꯍꯧꯈꯤ ꯄꯔꯤꯈꯥ ꯃꯃꯥꯡꯒꯤ ꯆꯍꯤꯗꯤ ꯃꯍꯩꯔꯣꯏꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯒꯗꯕ ꯁ꯭ꯀꯨꯜꯁꯤꯡ ꯂꯣꯏꯅꯃꯛ ꯁꯤꯐꯥꯏ ꯂꯩꯁꯟꯈ꯭ꯔꯕꯅꯤꯅ ꯁ꯭ꯀꯨꯜ ꯀꯥꯟꯅꯔꯝꯗ꯭ꯔꯦ ꯖꯣꯅꯣꯁꯣꯟ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅꯗꯤ ꯃꯦꯇ꯭रिꯛ ꯊꯥꯒꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯍꯦꯗ ꯃꯥꯁꯇꯔ ꯀꯣꯟꯖꯦꯡꯕꯝ ꯒꯧꯔꯣ ꯁꯤꯡꯍꯅ ꯀ꯭ꯋꯥ ꯀꯩꯊꯦꯜꯗ ꯂꯩꯕ ꯃꯌꯨꯝꯗ ꯆꯥꯡ ꯅꯥꯏꯅ ꯀ꯭ꯂꯥꯁ ꯇꯧꯗꯨꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯝꯃꯤ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯃꯌꯨꯝꯗ ꯆꯥꯕ ꯊꯛꯄ ꯊꯥꯛꯇꯨꯅ ꯂꯦꯛꯍꯟꯕ ꯃꯇꯝꯁꯨ ꯌꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯑꯃꯒ ꯁꯧꯒꯠꯅꯕ ꯃꯌꯨꯝꯗ ꯐꯥꯎꯕꯗ ꯑꯉꯥꯡꯁꯤꯡꯕꯨ ꯂꯩꯍꯜꯂꯒ ꯆꯥꯕ ꯊꯛꯄ ꯃꯁꯥꯅ ꯑꯣꯖꯥꯅ ꯄꯨꯊꯣꯛꯄꯤꯔꯒ ꯂꯩꯐꯝ ꯄꯤꯕꯤꯔꯒ ꯃꯇꯝꯗꯨꯗ ꯆꯍꯤ ꯃꯥꯡꯗꯅꯕ ꯍꯣꯠꯅꯕꯤꯔꯝꯕ ꯑꯗꯨꯒꯤ ꯁꯦꯟꯇꯦꯟꯁꯇꯨꯅꯤ ꯃꯇꯥꯡꯁꯤꯗ ꯐꯣꯡꯗꯣꯛ ꯌꯥꯝꯅ ꯐꯖꯕ ꯂꯤꯁꯤꯡ ꯑꯃ ꯆꯃꯥꯄꯟ ꯅꯤꯐꯨꯍꯨꯝꯗꯣꯏꯒꯤ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈꯥ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯁꯨꯞꯅꯇꯒꯤ ꯃꯍꯩꯔꯣꯏ 8 ꯈꯛ ꯊꯥꯔꯝꯃꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯖꯣꯅꯣꯁꯣꯟ ꯁ꯭ꯀꯨꯜꯒꯤ ꯔꯥꯖꯀꯨꯃꯥꯔ ꯓꯜꯖꯤꯠ ꯅꯥꯃ꯭ꯔꯝ ꯁꯨꯀꯨꯃꯥꯔ ꯄꯣꯠꯁꯪꯕꯝ ꯇꯣꯝꯕꯤ ꯃꯃꯤꯡ ꯂꯩꯕ ꯃꯄꯥꯔꯤ ꯉꯥꯛꯇꯅꯤ ꯊꯣꯛꯆꯣꯝ ꯕꯦꯅꯤ ꯃꯥꯙꯣꯞ ꯃꯥꯏꯕꯝ ꯍꯔꯤꯆꯔꯟ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯑꯃꯃꯝ ꯑꯣꯏꯅꯔꯛꯈꯤꯕ ꯉꯥꯛꯇꯅꯤ ꯆꯨꯔꯥꯆꯥꯟ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯏꯕꯣꯝꯆꯥ ꯁꯤꯡꯍ ꯀꯧꯕ ꯑꯃꯅ ꯇꯝꯐꯥꯁꯅꯥ ꯁ꯭ꯀꯨꯜꯗꯒꯤ ꯀꯥꯗꯝꯕꯤꯅꯤ ꯀꯧꯕꯤ ꯃꯍꯩꯔꯣꯏ ꯑꯃꯒꯁꯨ ꯌꯥꯎꯈꯤ ꯆꯨꯔꯥꯆꯥꯟ ꯍꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯏꯕꯣꯝꯆꯥ ꯀꯅꯥꯅꯣ ꯊꯤꯒꯠꯆꯔꯨꯗ꯭ꯔꯦ ꯀꯥꯗꯝꯕꯔꯤ ꯍꯥꯏꯕꯤ ꯑꯁꯤꯗꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ IGP ꯑꯣꯏꯈꯤꯕ ꯂꯥꯏꯁ꯭ꯔꯝ ꯒꯣꯄꯥꯜ ꯁꯤꯡꯍꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯈꯤ ꯏꯃꯥꯁꯤ ꯑꯩꯈꯣꯏꯅ ꯃꯤꯡꯒꯧꯖꯕ ꯑꯗꯨꯒꯨꯝꯕ ꯇꯝꯐꯥꯁꯅꯥ ꯁ꯭ꯀꯨꯜꯁꯤꯗ ꯏꯍꯥꯟ ꯍꯥꯟꯕ ꯃꯍꯩꯔꯣꯏ ꯑꯣꯏꯅ ꯂꯩꯈꯤꯕ ꯃꯥ ꯃꯁꯥꯅꯁꯨ ꯂꯤꯕꯤꯔꯝꯃꯤ ꯃꯍꯥꯛꯅ ꯇꯝꯐꯥꯁꯅꯥ ꯁ꯭ꯀꯨꯜꯗ ꯀꯥꯔꯛꯄꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯄꯥꯔꯂꯤꯌꯥꯃꯦꯟ ꯍꯥꯎꯁ ꯑꯅꯤꯃꯛꯇ MP ꯑꯣꯏꯔꯨꯔꯕ ꯎꯈ꯭ꯔꯨꯜꯒꯤ ꯂꯤꯁꯥꯡ ꯀꯩꯁꯤꯡꯁꯨ ꯆꯍꯤ ꯑꯗꯨꯗ ꯃꯦꯇ꯭ꯔꯤꯛ ꯊꯥꯕ ꯌꯥꯎꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯂꯥꯟꯖꯥꯎꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯎꯕ ꯉꯝꯈꯤꯗꯦ ꯃꯈꯣꯏꯁꯤꯡ ꯍꯥꯏꯗꯤ ꯇꯨꯡꯒꯤ ꯃꯥꯡꯖꯤꯟ ꯊꯥꯕ ꯑꯣꯏꯔꯛꯄꯁꯤꯡꯁꯤꯅ ꯂꯥꯏꯔꯤꯛꯇ ꯀꯌꯥꯝ ꯊꯋꯥꯏ ꯌꯥꯎꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯄꯔꯥꯁꯤ ꯄꯥꯔꯨꯕꯗꯒꯤ ꯃꯃꯨꯠ ꯇꯥꯅ ꯈꯪꯕ ꯉꯝꯖꯩ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈꯥ ꯑꯗꯨꯒꯤ ꯊꯥꯐꯝ ꯁꯦꯟꯇꯔ ꯃꯇꯝ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯗꯔꯕꯥꯔ ꯃꯦꯝꯕꯔꯁꯨ ꯑꯣꯏꯔꯤꯕ ꯀꯜꯀꯇꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯃꯅꯤꯄꯨꯔꯗ ꯄꯔꯤꯈꯥꯒꯤ ꯏꯟꯆꯥꯔꯖ ꯑꯣꯏꯍꯟꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ BA ꯕꯦꯆꯦꯂꯔ ꯑꯣꯐ ꯑꯥꯔꯠꯁ ꯁꯧꯒꯥꯏꯖꯝ ꯁꯃꯔꯦꯟꯗ꯭ꯔꯣ ꯁꯤꯡꯍꯒꯤ ꯃꯣꯏꯔꯥꯡꯈꯣꯝ ꯁꯧꯒꯥꯏꯖꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨꯝꯒꯤ ꯐꯝꯐꯝ ꯀꯥ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗ ꯑꯣꯏꯔꯝꯃꯤ ꯄꯔꯤꯈꯥ ꯍꯧꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯃꯊꯪ ꯇꯥꯡ 10 ꯂꯩꯕꯥꯛꯄꯣꯛꯄꯗꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯔꯤꯈꯥꯒꯤ ꯆꯦ ꯀꯟꯅ ꯏꯟꯅꯔꯤꯉꯩ ꯃꯇꯝꯗ ꯖꯄꯥꯟꯅ ꯈꯨꯔꯥꯏ ꯇꯦꯂꯤꯄꯇꯤꯗꯒꯤ ꯍꯧꯔꯒ ꯈꯣꯃꯤꯗꯣꯛ ꯄꯥꯡꯒꯟ ꯐꯥꯎꯕ ꯕꯣꯝ ꯌꯥꯝ ꯊꯥꯗꯔꯝꯃꯤ ꯃꯤꯁꯤ ꯃꯤꯅꯥ ꯃꯩꯆꯥꯛ ꯂꯥꯡꯄꯣꯛ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯀꯌꯥ ꯊꯣꯛꯈꯤ ꯈꯨꯔꯥꯏ ꯆꯤꯉꯥꯡꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯥꯟꯗꯣꯞ ꯑꯃꯗ ꯈꯨꯔꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯕ ꯃꯇꯥꯡ ꯑꯣꯏꯈꯤꯕꯅ ꯃꯤꯑꯣꯏ 100 ꯄꯨꯟꯅ ꯁꯤꯈꯤ ꯕꯣꯝꯅ ꯄꯥꯟꯗꯅ ꯁꯤꯈ꯭ꯔꯦ ꯑꯦꯄ꯭ꯔꯤꯜꯒꯤ 12 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇꯁꯨ ꯀꯪꯂꯥ ꯁꯟꯖꯦꯟꯊꯣꯡ ꯔꯦꯁꯤꯗꯦꯟꯁꯤ ꯉꯁꯤꯒꯤꯅ ꯔꯥꯖ ꯚꯕꯟ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏ ꯀꯩꯁꯥꯝꯄꯥꯠ ꯇꯦꯔꯥ ꯀꯩꯊꯦꯜꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯕꯣꯝ ꯊꯥꯗꯈꯤ ꯃꯤꯁꯤ ꯃꯤꯅꯥ ꯃꯩꯄꯣꯛ ꯂꯥꯡꯍꯧ ꯃꯩꯆꯥꯛ ꯌꯥꯝꯅ ꯊꯣꯛꯈꯤ ꯑꯗꯨꯒꯨꯝꯂꯕ ꯑꯀꯟꯕ ꯂꯥꯜꯂꯛ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯃꯍꯩꯔꯣꯏ 8 ꯈꯛ ꯊꯥꯈꯤꯕ ꯄꯔꯤꯈꯥ ꯑꯗꯨ ꯂꯦꯞꯍꯟꯈꯤꯗꯦ ꯑꯗꯨꯛ ꯌꯥꯝꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯑꯐꯥꯎꯗ ꯄꯔꯤꯈꯥꯗꯨ ꯂꯦꯞꯍꯟꯗꯕ ꯄꯔꯤꯈꯥ ꯊꯥꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯣ ꯂꯥꯟꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯔꯛꯈꯤꯕ ꯈꯨꯗꯤꯡ ꯈꯣꯡꯂꯛꯈꯤꯕ ꯁꯥꯏꯂꯦꯟ ꯃꯈꯣꯜ ꯇꯥꯔꯒ ꯄꯔꯤꯈꯥ ꯏꯟꯆꯥꯔꯖ ꯁꯣꯃꯣꯔꯦꯟꯗ꯭ꯔꯣꯅ ꯃꯈꯣꯏꯒꯤ ꯂꯥꯟꯒꯤ ꯃꯌꯨꯝꯒꯤ ꯏꯪꯈꯣꯜꯗ ꯇꯧꯗꯨꯅ ꯊꯝꯂꯝꯕ ꯀꯣꯝꯁꯤꯡꯗ ꯆꯦꯟꯁꯤꯜꯍꯜꯂꯒ ꯄꯥꯛꯊꯗꯨꯅ ꯂꯩꯍꯜꯂꯝꯃꯤ ꯍꯥꯏꯗꯤ ꯄꯨꯟꯁꯤꯗꯨ ꯁꯦꯞ ꯇꯧꯍꯜꯂꯤꯕ ꯁꯥꯏꯂꯦꯟ ꯃꯈꯣꯟ ꯂꯦꯞꯈꯤꯕꯒ ꯑꯃꯨꯛ ꯀꯧꯊꯣꯛꯇꯨꯅ ꯐꯝꯐꯝ ꯀꯥꯗ ꯄꯔꯤꯈꯥꯒꯤ ꯆꯦ ꯃꯈꯥ ꯇꯥꯅ ꯏꯍꯜꯂꯝꯃꯤ ꯀꯌꯥꯗ ꯀꯟꯈ꯭ꯔꯕ ꯁ꯭ꯇ꯭ꯔꯒꯜꯅꯣ ꯊꯦꯡꯅꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯕꯗ ꯃꯥꯅ ꯁꯥꯏꯂꯦꯟ ꯈꯣꯡꯉꯛꯏꯁꯦ ꯁꯤꯒꯅꯦꯜ ꯄꯤꯔꯛꯄꯅꯤ ꯄꯕ꯭ꯂꯤꯛꯁꯤꯡ ꯑꯗꯨꯒ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯁꯤꯡꯁꯦ ꯅꯣꯏꯒꯤ ꯂꯥꯏꯐꯇꯨ ꯁꯦꯞ ꯇꯧꯔꯣ ꯍꯥꯏꯗꯅ ꯑꯗꯨꯅ ꯃꯣꯏꯅ ꯀꯣꯝ ꯇꯧꯔꯒ ꯊꯝꯃꯤꯕ ꯀꯣꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯤꯕ ꯑꯗꯨꯒ ꯕꯣꯝꯗꯨ ꯊꯥꯗꯕꯒꯤ ꯃꯈꯣꯟꯁꯤꯒꯤ ꯑꯍꯧꯕ ꯃꯈꯣꯟꯗꯨ ꯂꯣꯏꯈ꯭ꯔꯒ ꯑꯃꯨꯛ ꯄꯔꯤꯈꯥꯗꯣ ꯃꯈꯥ ꯇꯥꯅ ꯏꯍꯜꯂꯝꯃꯤ ꯀꯣꯝ ꯃꯅꯨꯡꯗ ꯂꯩꯔꯨꯕ ꯈꯨꯗꯤꯡꯃꯛ ꯆꯪꯈꯤꯕ ꯃꯇꯝꯗ ꯀꯨꯞꯈꯠꯅꯅꯕ
เจอีบที่มาตำชูเฮเฮหากจุนะให้บดีมาตำดูขรมังที่บันนี้นะมาตำขรกฮับปี้ดูนะสังโดฮัลลัมอาศัยกุมบพิบัมดัตทาคิบะเมตริกปริคาโดนุฟีมาให้รวยอดุจันนัตนะมาคุยลุยนะป้าสาวกิตาริโตตอกี้สุรชันไฮสคูลกีอีบอมจากนะthird division da aduga Johnson ma hiroi na second division da pass down rakhi metric parikha adu loi khibaga Johnson high school gi ma hiroi sing adu gi manung da Rajkumar Jaljit natana atai namam Sukumar Posamang Tombi Thoksom Benimadop maibam Hari Choron makoi mari di parikha haido pangai ramdre hana dagi sileta ai chenga si Bangladesh oigre adu ngasi gi Bangladesh ki manung da leiba Mura Rizan College da lai tamraguna Imphal dagi chuti thokrakpa senior mahiroi Phanjobom Gorori Imphal Free Press paukse gi editor Pradip Phanjobom su pokpa Phanjobom bu pokpa ngasi koina maming leiba ibungo Pradip Phanjobom bu pokpa ni ngasai gi kana si senior mahiroi Phanjobom Gorori haibse masina mana larik si kayam am tamninga kena haibabu lan gi manung duda muina sileta mu chatlaga Bangladesh ki manung duda chatlaga makha tam da dorim ni hoaibam ranbir ani gi matung induna silet ki dama khongsalami makoina thakriba parikha do soidana pass tawrakani college tamlagani haibagi ajet pathajabada galoina na chatkibani adubu chatkriba lambi adudi warabasu wana Dimapur lambi da gari tongduna chatkibana te Tongjai Marilgi asukpa sing lamida makhongna jiribam yauraga numit mapani changna chatkiba khongsan yengu kayada matamduda struggle tawrido makhoi loinamak MC College ka ba phangki makhoi loinamak phangki Binoy amasung Rajkumar Jaljit anina katan college da ai ahanba chahi tamba matam aduda makhoi ani tharaga Manipur dagi punna maitai macha mari tamlami Atopa ani judi moyang them Meghachandra aduga Yanrembam imo singani makoi loinabak koi lamyan ba mahiroi da aduga atopa party sing da lamyan ba maming lairaba athoba ngaktani makoi ani be third year tamlami be third year haibase matam dugi be ahan ba sahi tambabu khangnaram ba wahaini be ani suba sina final year tambabu be third year haina su khangnarami IAC lakpadagi di sahi ani tharaga BSc BA ahanba sahi tambabu BSc third year haina khangnarambagi mawongni matang asida ahlaman singna libiramba nokningba wari ama ningsinglei lising ama samapan humdragi matam adu phawda Manipurda BA MA pass tawraba mioi masana maming ibada BA natraga MA haiba ase napsinnanaba yamna satnarami adi my qualification lo magi mamingi tharaga matungsida BA oragana BA haiba kanagumbana yungi thongan natraga thongalda tomba chawba hongba BA adagi MA tharaga thenamasu yawi adi mingi maningsida mogi name plate sida adumna kaisampat paringda kanagumbana mayungi thongalda BA thaduna thelabadi ya school machang hopsinaba singna thawoina maki chatlaga tanja yengduna BA thariba adugi mapat da natraga third year haina isin biramduna hek langna birambasu yorami adi na hawring gi punsini Binoy Nakatan College ai ahan batamba matamda BA third year tamliba Morangthem Meghachandra matamadudagi hauna Communist Party of India gi lising makhada lingba All Indian Student Federation gi thabakta thwai yawba ama oiratuna tungi punsida CPI Manipur gi lusingba ama su oirakki ai paba si kuina paba da kitang lokurak abanina ai prekap ang hapsaramge Binoy gi ahoba katan college gi punsidi college gi campus marunggi amadi akoi bagi mapong kudang kutsatuna yang lubat dagi horami college gi ningtina sengbatuna
oi manaraba asangba napina tharaba phida thabagum hohallaba paklaba sanabung ururaga puning makaram jarami ma sanaba yam pamakpani anapada cheliba brahmaputagi paklaba isel ipak ururaga mathabak mihul kangna khalami amutang iroiduna yengabasi aduga Satmar sen holgi manungda telamba maitei masa hongi photo urubadagi thamoi leta halamde maming le manipur masa ahum binoina katang college dagi samarsan hol changduna yenglubada hol gi phaglangda mioi kaya ki punna natraga naitom taba photo kaya marum pakna chauna sindoklaga frame chandona thelamba urami photo sing adugi marakta yaramba maitei masa ahumgi photo na magi pungning sing khiduna mathamoi mathum marang horam photo ahum adudi hidang mayum dijabani deva sharma konjeng mong gauro rajkumar madhurjit singhagine makhoi ahumgi manungda ahanba ani ase laibak pharaba kalkata university gi makok thonglak khiduna katan college gi mungsat urong khilam laba singni aduga akon bagi sina rajkumar madhurjit singha na sanabada mungsat ki urong khilam laban Rajkumar Madhurjit Singha Manipur gi athauba jubaraj Tikendrajit ki masu nupan March ki tang ama lising ama chamapan taramari taibangda khongra rakhi Katan college da sana khotnabagi lam kayada makok thonglakiba mahiroi amasu oirami lising ama chamapan nipuda jorhata pangthokiba Assam Olympic Games ta Katan college dagi hokiba mahiroi ama Guwahati district ki mahut sinduna lawn tennis ta runners up ki mana laukiba Lising ama chamapan nipumathoida ngasigi Pakistan ki Lahore da pangthokiba All India Olympic Games asu Assam ki hockey sanaroi ama oina saruk yaki Tungi punsida Rajkumar Madhurjit Singha Manipur gi sanabungi ihau sagar laki bada achau wathoda kaya lauraklan Lising ama chamapan niputareta Manipur Olympic Association ningkhatuna madugi founder secretary gi matungda president oiduna lising ama chamapan yankhai mari phawa Manipur Olympic Games pangthoktuna lamdam asida sanabungi ihau puraknaba hotnanami am important oiba program ni aidi Manipur da sanabagi ihau purakhiba hanba sapuda yaurakhiba adugumlaba lising ama chamapan marphuni pandagi namo rataru phawa Indian Olympic Association Executive Council gi member oirami Rajkumar Madhurjit se lising ama chamapan marphuni pan amasung lising ama chamapan maudratar tengkhang anirata Manipur gi National Games contingent ki chief di mission su oiki Manipur da sanabungi ihau sagal da khabyarda mahana laurakiba thawdang kayabu sakhangbiba amasung ihau sagal kibada mahana laurakiba thawdang kayabu sakhangbiba amasung ikai nabiba oina Manipur Olympic Association na mahaku Association of Lifetime Honorary President oina khanduna oiramlaga March ki tang ama lising anida taibang thadoki maki fajarba program sida phongdo iba wafam singate Manipur gi athoba mapari amana fajaba afababu pamja roidaba kalakcharoidaba kana yaubagi sadam marsen holda thelamba maitei masa ahumgi photo adu ubada binoi thamoidasu makhoi mahaksu karigumba kharadi soidana pangthokningbagi apamba pokpa habase naha oibagi honasan mabu inspire tawkiba adubu binoigi oinadi laibak phabagi lamda honaningba wakhalgi mahutta sana khotnabagi lamda thoyok hendokningba pokki habase mahakna numit adugi matung dagi Katan college da thorakhiba thabak singduna phongdokjarki Binoiga Jaljit ka ayege ahanba chahida hostel roommate oi minik khibadu miongdi khaga wanga khenaba kaya lerami adubu leiminabada susinna khiba matau kaya su lerami adi mabani magi emeno object sikitang khenaba haijaba tal makhoi ani fijet manaramde jinjak tinaramde
ꯕꯤꯅꯣꯏꯗꯤ ꯁ꯭ꯀꯨꯜ ꯇꯝꯂꯤꯉꯩꯗꯒꯤ ꯍꯧꯅ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠꯇ ꯍꯩꯅꯔꯛꯈꯤꯕ ꯃꯤꯑꯣꯏꯅꯤ ꯆꯤꯟꯖꯥꯛꯁꯨ ꯍꯣꯁꯇꯦꯜꯒꯤ ꯃꯦꯁꯇ ꯄꯤꯔꯝꯕ ꯉꯥꯅꯨ ꯈꯨꯅꯨ ꯉꯥꯅꯨ ꯃꯔꯨꯝꯅꯆꯤꯡꯕ ꯂꯣꯏꯅꯃꯛ ꯏꯌꯥꯗ ꯌꯥꯔꯝꯃꯤ ꯖꯜꯖꯤꯅ ꯃꯗꯨ ꯅꯠꯇꯦ ꯃꯩꯇꯩꯒꯤ ꯒꯧꯔꯤꯌꯥ ꯕꯩꯁꯅꯣꯞ ꯂꯣꯟꯆꯠ ꯉꯥꯛꯅ ꯆꯠꯂꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯑꯃꯁꯨꯡ ꯍꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯔꯝꯗꯦ ꯉꯁꯤ ꯐꯥꯎꯕꯗꯁꯨ ꯉꯥꯛꯅ ꯆꯠꯂꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕꯗ ꯃꯥꯒꯤ ꯆꯤꯟꯖꯥꯛ ꯀꯔꯤ ꯀꯔꯥ ꯃꯥꯅ ꯄꯥꯝꯖꯕꯗꯨ ꯉꯥꯛꯅ ꯆꯠꯂꯤ ꯐꯤꯖꯦꯁꯨ ꯐꯩꯌꯣꯝ ꯄꯨꯝꯌꯥꯠꯅꯤ ꯍꯧꯖꯤꯛꯁꯨ ꯍꯣꯡꯗꯦ ꯂꯩꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯒꯤ ꯅꯤꯇꯤꯗ ꯂꯨꯞꯆꯔꯕ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯋꯥ ꯉꯥꯡꯗꯕꯤ ꯃꯧꯅ ꯕ꯭ꯔꯇ ꯉꯥꯛꯅ ꯆꯠꯅꯕꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯔꯝꯃꯤ ꯌꯥꯝꯅ ꯋꯤꯜ ꯄꯋꯥꯔ ꯀꯟꯕ ꯑꯗ ꯃꯧꯅ ꯕ꯭ꯔꯇ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯧꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈꯣꯡꯆꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯔꯛꯄ ꯃꯇꯝꯗ ꯐꯥꯎꯕꯗ ꯃꯧꯅ ꯕ꯭ꯔꯇ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯡꯈꯥꯏ ꯑꯃ ꯋꯥ ꯉꯥꯡꯗꯕ ꯐꯥꯎꯕ ꯉꯝꯅꯗꯕꯅꯤ ꯑꯗꯨꯕꯨ ꯁꯝꯈꯥꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯋꯥ ꯉꯥꯡꯗꯕꯤ ꯃꯧꯅ ꯕ꯭ꯔꯇ ꯉꯥꯛꯅ ꯆꯠꯅꯕꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯔꯝꯃꯤ ꯃꯤꯉꯣꯟꯗꯁꯨ ꯀꯥꯏꯖꯗꯕ ꯀꯅꯥꯒꯨꯝꯕꯅ ꯃꯉꯣꯟꯗ ꯀꯥꯏꯔꯛꯂꯒꯁꯨ ꯀꯔꯤ ꯍꯥꯏꯖꯕ ꯉꯝꯖꯔꯨꯗꯅ ꯃꯤꯗ ꯑꯗꯨꯒꯨꯝꯕ ꯃꯤꯗꯥ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯕꯤꯅꯣꯏꯒꯤꯅ ꯃꯤꯉꯣꯟꯗꯁꯨ ꯀꯥꯏꯔꯣꯏ ꯑꯩꯉꯣꯟꯗꯁꯨ ꯀꯥꯏꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯀꯩꯗꯥꯗꯨꯅꯤ ꯕꯤꯅꯣꯏ ꯖꯜꯖꯤꯠ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤꯕ ꯑꯗꯨ ꯑꯃꯅ ꯑꯃꯗ ꯑꯄꯟꯕ ꯑꯌꯦꯠꯄ ꯑꯃꯠꯇ ꯄꯤꯅꯔꯝꯗꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯟꯕ ꯃꯤꯇꯥ ꯅꯠꯇꯕꯅꯤꯅ ꯇꯉꯥꯏ ꯐꯗꯕ ꯃꯇꯝꯗ ꯊꯣꯏꯅꯁꯨ ꯉꯥꯡꯅ ꯁꯛꯅꯔꯝꯗꯦ ꯖꯜꯖꯤꯠꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯕꯗ ꯕꯤꯅꯣꯏꯅ ꯑꯄꯟꯕ ꯊꯣꯛꯍꯜꯂꯝꯗꯦ ꯑꯗꯨꯒ ꯁꯠꯃꯔ ꯁꯦꯟ ꯍꯣꯜꯗ ꯆꯪꯂꯨꯔꯕ ꯃꯇꯨꯡꯗ ꯕꯤꯅꯣꯏꯅ ꯍꯣꯁꯇꯦꯜꯒꯤ ꯀꯥꯗ ꯀꯗꯥꯏꯗꯒꯤꯅꯣ ꯅꯨꯡꯗꯨꯝ ꯑꯆꯧꯕ ꯈꯔ ꯄꯨꯁꯤꯜꯂꯒ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛ ꯈꯨꯗꯤꯡ ꯁꯥꯖꯦꯜ ꯇꯧꯕ ꯍꯧꯔꯛꯈꯤꯕ ꯖꯜꯖꯤꯠꯅ ꯀꯔꯤ ꯈꯟꯈꯤꯕꯁꯨ ꯂꯩꯔꯝꯗꯦ ꯀ꯭ꯂꯥꯁ ꯃꯥꯟꯅꯕ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯜ ꯑꯣꯏꯕꯒꯤ ꯃꯦꯁꯇ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯀ꯭ꯂꯥꯁ ꯌꯥꯎꯃꯤꯟꯅꯔꯨꯕ ꯍꯜꯂꯛꯃꯤꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯝ ꯄꯨꯟꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯀꯔꯤꯒꯨꯝꯕꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯟꯅꯕ ꯂꯤꯆꯠ ꯑꯃ ꯑꯣꯏꯅ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯀꯣꯂꯦꯖꯒꯤ ꯂꯝꯄꯥꯛꯇ ꯅꯠꯇ꯭ꯔꯒ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯃꯄꯥꯟꯗ ꯀꯣꯏꯊꯣꯛꯄꯗ ꯄꯨꯟꯃꯤꯟꯅꯈꯤꯕ ꯃꯇꯥꯡꯁꯨ ꯌꯥꯎꯔꯝꯃꯤ ꯑꯃꯅ ꯑꯃꯗ ꯍꯧꯅꯔꯨꯕꯗꯤ ꯈꯛ ꯇꯧꯅꯗꯦ ꯃꯈꯣꯏ ꯑꯅꯤ ꯍꯣꯁꯇꯦꯜꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯥꯎꯉꯝꯂꯔꯣꯏꯗꯕ ꯊꯣꯏꯗꯣꯛꯄ ꯊꯧꯗꯣꯛ ꯀꯌꯥ ꯂꯩꯈꯤꯗꯦ ꯊꯣꯛꯈꯤꯕ ꯍꯥꯏꯕꯕꯨ ꯍꯣꯁꯇꯦꯜꯒꯤ ꯃꯦꯁꯇ ꯕꯤꯅꯣꯏꯅ ꯖꯜꯖꯤꯠꯀꯤ ꯑꯦꯟꯁꯥꯡ ꯍꯋꯥꯏ ꯊꯣꯡꯕ ꯁꯔꯨꯛ ꯑꯗꯨꯗ ꯂꯣꯟꯅ ꯉꯥꯅꯨ ꯃꯔꯨꯝ ꯑꯉꯧꯕ ꯅꯣꯏꯁꯤꯜꯂꯒ ꯄꯤꯖꯅꯅꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯖꯜꯖꯤꯠꯅ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡ ꯉꯥꯛꯅꯕ ꯍꯣꯠꯅꯔꯝꯕ ꯃꯧꯅ ꯕ꯭ꯔꯇ ꯀꯥꯏꯍꯟꯅꯅꯕ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯣꯠꯅꯕ ꯀꯌꯥꯗꯤ ꯌꯥꯎꯈꯤ ꯑꯅꯤꯔꯛ ꯁꯨꯅ ꯍꯣꯠꯅꯈꯤꯕꯗꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯃꯥꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯑꯃꯅ ꯑꯃꯗ ꯑꯀꯥꯏꯕ ꯄꯤꯗ ꯔꯥꯖꯀꯨꯃꯥꯔ ꯖꯜꯖꯤꯠ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 13, 1914ꯗ ꯌꯥꯏꯁ꯭ꯀꯨꯜ ꯍꯤꯔꯨꯍꯟꯕ ꯂꯩꯀꯥꯏꯗ ꯄꯣꯛꯏ ꯀꯣꯇꯟ ꯀꯣꯂꯦꯖꯗ BA ꯂꯣꯏꯔꯒ ꯀꯜꯀꯇꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯣ ꯇꯝꯂꯛꯈꯤ ꯀꯣꯂꯦꯖꯒꯤ ꯄꯨꯟꯁꯤꯗꯒꯤ ꯍꯧꯅ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯪꯒ꯭ꯔꯦꯁꯀꯤ ꯏꯍꯧ ꯑꯃꯗꯤ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯒꯤ ꯑꯍꯤꯡꯁꯥ ꯅꯤꯇꯤꯗ ꯂꯨꯞꯆꯕ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯏ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯇꯥꯝ 3ꯂꯛꯇ ꯆꯍꯤ 10ꯔꯣꯝ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝꯃꯤ 1951ꯗ ꯑꯅꯧꯕ ꯃꯇꯝ ꯀꯧꯕ ꯅꯨꯡꯇꯤꯒꯤ ꯐꯣꯡꯕ ꯄꯥꯎꯆꯦ ꯑꯃꯒꯤ ꯏꯗꯤꯇꯔ ꯑꯣꯏꯔꯝꯃꯤ 1959ꯗ ꯂꯤꯡꯕ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯂꯣ ꯀꯣꯂꯦꯖ 1963ꯗꯒꯤꯅ LMS ꯂꯣ ꯀꯣꯂꯦꯖ ꯃꯤꯡꯊꯣꯜꯂꯛꯈꯤꯕꯗ ꯑꯣꯖꯥ ꯑꯣꯏꯔꯛꯏ ꯃꯅꯤꯄꯨꯔꯒꯤ ꯁꯥꯍꯤꯇ꯭ꯌ ꯀꯂꯥ ꯁꯪꯁꯀ꯭ꯔꯤꯇꯤ ꯄꯨꯋꯥꯔꯤꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯁ꯭ꯀꯣꯂꯥꯔ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯏ 1918ꯗ ꯚꯥꯔꯠꯀꯤ ꯔꯥꯁꯇ꯭ꯔꯄꯇꯤꯅ ꯄꯗꯃ ꯁ꯭ꯔꯤ ꯂꯩꯇꯦꯡꯕꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯈꯤ ꯑꯦꯋꯥꯔꯗꯁꯨ ꯐꯪꯈꯤꯕ ꯍꯧꯖꯤꯛꯁꯨ ꯃꯁꯥꯒꯤ ꯃꯌꯨꯝ ꯌꯥꯏꯁ꯭ꯀꯨꯜ ꯍꯤꯔꯨꯍꯟꯕ ꯂꯩꯀꯥꯏꯗ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯗꯨꯅ ꯂꯩꯕꯥꯛꯀꯤ ꯊꯧꯔꯝ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤ ꯑꯁꯤꯅ ꯂꯩꯔꯤꯉꯩꯒꯤ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯉꯁꯤꯗꯤ ꯁꯝꯈꯥ ꯂꯥꯏꯔꯩꯕꯥꯛꯇ ꯅꯣꯡꯒꯥꯈ꯭ꯔꯦ ꯄꯗꯃꯁ꯭ꯔꯤ ꯔꯥꯖꯀꯨꯃꯥꯔ ꯖꯜꯖꯤꯠ ꯉꯁꯤꯁꯨ ꯊꯃꯣꯏꯅꯨꯡꯗ ꯃꯛꯇ꯭ꯔꯕ ꯃꯤꯡꯁꯦꯜꯗ ꯃꯃꯤ ꯁꯦꯡꯅ ꯇꯥꯗꯨꯅ ꯀꯣꯇꯟ ꯀꯣꯂꯦꯖꯒꯤ ꯍꯣꯁꯇꯦꯜꯗ ꯃꯥꯒ ꯂꯩꯃꯤꯟꯅꯈꯤꯕ ꯕꯤꯅꯣꯏꯕꯨ ꯅꯤꯡꯁꯤꯡꯂꯤ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯀꯣꯂꯦꯖꯒꯤ ꯂꯝꯄꯥꯛꯇ ꯁꯦꯅꯤꯌꯔ ꯁꯥꯇ꯭ꯔ ꯈꯔꯒ ꯁꯣꯠꯄꯨꯠ ꯂꯪꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯈꯔ ꯑꯃꯅ ꯌꯦꯡꯂꯝꯃꯤ ꯃꯈꯣꯏꯅ ꯁꯥꯟꯅꯔꯝꯂꯤꯕ ꯌꯣꯠꯇꯨꯝ ꯂꯪꯕꯒꯤ ꯃꯁꯥꯟꯅ ꯑꯗꯣ ꯕꯤꯅꯣꯏ ꯑꯃꯁꯨꯡ ꯖꯜꯖꯤꯠꯀꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯊꯦꯡꯅꯕꯅꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯝꯄꯥꯛꯀꯤ ꯃꯆꯤ ꯑꯃꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯃꯤ ꯕꯤꯅꯣꯏꯗꯤ ꯉꯥꯏꯍꯥꯛꯇꯪ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯁꯦꯅꯤꯌꯔꯁꯤꯡꯒꯤ ꯁꯣꯠꯄꯨꯠ ꯂꯪꯂꯤꯕ
ꯑꯗꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯀꯔꯝꯅ ꯍꯥꯏꯔꯤꯕ ꯁꯣꯠ ꯄꯨꯠꯀꯤ ꯌꯣꯠꯇꯨꯝ ꯑꯗꯨ ꯈꯜꯂꯨꯔꯒ ꯁꯦꯅꯤꯌꯔꯁꯤꯡ ꯑꯗꯨꯅ ꯂꯪꯂꯝꯕ ꯃꯇꯧꯒꯨꯝꯅ ꯂꯪꯈꯤꯔꯝꯃꯤ ꯍꯦꯛ ꯂꯪꯈꯤꯕꯒ ꯂꯩꯔꯝꯂꯤꯕ ꯁꯦꯅꯤꯌꯔꯁꯤꯡ ꯑꯗꯨ ꯉꯛꯂꯗꯨꯅ हाइनरखी बहुत मारी से बिनोय शॉटपुट लंगखिबदो माना हाना लंगलंबसिंग अदुदगी फुट 5-6-7-8 हेना लंग साना लंगबा ngamlami matam aduda Guwahati Assamese Kolkata Sylhet Dhaka Silchar na chingba mafamda leiba Bengali singna laik laisu phije lakset wangang sangang da chawkhatnarakpagum chawkhatlambadi natri ekhoise Bengali macha singna college ka abada khongau natraga hayom furit machu tana se chanaramlaga su asami singidi machu kaya tanaramdri nupi maheroi singsu Bengali gumna kemo wa heramdri college ka abada nupi su nupa su khongom ningthina tongnaramdri Guwahati gi miyam su Manipuri gum khongop tongdana pangchat chatnarami adum mak oiduna su katan college gi asami maheroi singna Manipur gi lako maitai macha maheroi sing do yamna usitpiramde matang asida larin mayum ibuhal singana magi jiban charita iramba wari gi matang khara ningsinglei larin mayum ibuhal Johnson school dagi class 9 pass tawraga Silchar Government High School da class 10 tamba lisinga machamapan train panda chalami matamadu Silchar gi Bengali macha amana mabu kadai dagi no hanglakibada mamanaba mana Manipur dagi ni takibada Bengali macha aduna oh Silchar is London to him haina haibiram maitai macha sumbu Bengali singna mafong khudingda iben po dadi haiduna karim na birami maduda khangba ngamkhidraba ibungo halna maitai macha mamanaba sing horaga dadi hairakpada Bengali macha singdo phuba hobadagi kaurambadu tokhi Katan college da Assamese macha singna maitai macha singbu usitpiramdaba ado larin mayum ibungo halgi matamdagi Silchar romda thokiba adugumnadi oiramdre machin thokna usit thawoidana wangang sangang nganglambadu natre chumnagi mawong kharada karigumba maheroi singna usitaba matau utpa yawnarambagi watani madudagi oiramba yaba maramdi yamna lerami 1958 lingkhatpa Kolkata University na Assamese lolbu BA gi thakta 1998 dagi hauna sakangnarakre maitai rolgi oinadi kona 1998 da sakanglakibani maitai rolgi oinadi 1948 Manipur da college lingkalakpasu 1946 tagini asigumna Assami macha singna usitpidaba do mawong ama natraga amada maitai macha singi thamoida phaunaramado binoisu phaurami adubu karamba mawongda karam tawna usitkidribano haiba adudi asuma sum tawbani haiba adudi wahaina phongdokpa ngamnaramde adi mi yengda mi amana amabu usitabase Manipur manungda so adum akoi tawribani karigino haiba da village dagi lakchamba mahiroi singdo town area da leiba mahiroi singna kitang look down he tawba masi miyoibagi lutongda yaropani na sumna ithamjage nongma brahmaputra tobrangi mayada lambi lamjau paringdani binoina nungdang waram sajel koithokpa chatlingai matamda tunglomdagi Manipuri Dangor Bandhu haina kaurakhiba tarami hana yengthokibada college gi classmate Assamese ani ohumna maonda kaurakpa orami matamatuda binoina Assamese lolda dangor haibase achauba haibani haibadu khanglamde Assamese macha sing aduna maga marup sananingduna maming khangdabadagi makut khatuna maonda Manipuri gi achauba marup haina kaurakliba adu binoidi Manipuri maheroi manaba haibas iroi manaba haibani haina khalami arthadu cherana chatpa asauba pokhibadi nate adubu ngasidi maitai machagi mati khangalage matagum mangonda kaurakliba sing adugi manakta khongkap yangna changsilaga nongmi makut khatlamliba adugi mathabaki furit suppai paisilaga hairami hayu call me buffalo binogi matawachida Assami macha sing adu ingangna thakatnarami
ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯈꯨꯠꯂꯣꯟꯅꯔꯗꯨꯅ ꯕꯤꯅꯣꯏꯕꯨ ꯋꯥꯈꯜ ꯇꯥꯍꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯄꯗꯒꯤ ꯕꯤꯅꯣꯏꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯃꯈꯣꯏꯅ ꯃꯈꯨꯠ ꯁꯣꯛꯂꯗꯨꯅ ꯁꯛꯇꯥꯛꯅꯔꯝꯃꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯑꯗꯣ ꯀꯇꯟ ꯀꯣꯂꯦꯖꯗ ꯕꯤꯅꯣꯏꯕꯨ ꯂꯨꯅ ꯇꯧꯖꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯣꯏꯔꯛꯈꯤ ꯑꯩꯗꯤ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯁꯨ ꯃꯔꯛ ꯃꯔꯛꯇ ꯈꯪꯍꯟꯕꯒꯤ ꯁꯨ ꯈꯔ ꯀꯥꯟꯅꯕ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯑꯁꯥꯃꯤ ꯃꯆꯥꯁꯤꯡꯅ ꯃꯩꯇꯩ ꯃꯆꯥꯁꯤꯡꯕꯨ ꯎꯁꯤꯠꯇꯦ ꯈꯟꯅꯔꯝꯕꯗꯣ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯅ ꯕꯤꯅꯣꯏꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯈꯪꯕ ꯉꯝꯈꯤ ꯍꯣꯁꯇꯦꯜꯒꯤ ꯀꯥ ꯃꯅꯨꯡꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯥꯖꯦꯜ ꯇꯧꯕ ꯀꯣꯂꯦꯖꯒꯤ ꯁꯥꯟꯅꯕꯨꯡꯗ ꯁꯥꯟꯅꯕ ꯍꯣꯀꯤ ꯐꯨꯠꯕꯣꯜ ꯚꯣꯂꯤꯕꯣꯜ ꯁꯨꯠꯀꯦꯁ ꯖꯦꯚꯂꯤꯟꯅꯆꯤꯡꯕ ꯃꯁꯥꯟꯅ ꯈꯨꯗꯤꯡꯗ ꯁꯔꯨꯛ ꯌꯥꯅꯕ ꯀꯇꯟ ꯀꯣꯂꯦꯖꯗ ꯕꯤꯅꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯄꯨꯟꯁꯤ ꯑꯣꯏꯔꯛꯂꯝꯃꯤ ꯃꯗꯨꯃꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ 1994-95ꯒꯤ ꯃꯇꯝꯗ ꯕꯤꯅꯣꯏꯅ ꯑꯥꯏꯑꯦ ꯑꯅꯤꯁꯨꯕ ꯇꯝꯕ ꯆꯍꯤꯗꯅꯤ ꯃꯍꯥꯛ ꯀꯇꯟ ꯀꯣꯂꯦꯖꯒꯤ ꯁ꯭ꯄꯣꯔꯠꯁ ꯃꯤꯠꯇ ꯃꯈꯜ ꯃꯈꯥ ꯃꯁꯥꯟꯅ ꯀꯌꯥꯗ ꯃꯀꯣꯛ ꯃꯊꯪ ꯇꯥꯕ ꯉꯝꯗꯨꯅ ꯄꯨꯟꯅ ꯀꯞ 13 ꯐꯪꯂꯛꯈꯤ ꯑꯗꯨꯅ ꯀꯇꯟ ꯀꯣꯂꯦꯖꯒꯤ ꯁ꯭ꯄꯣꯔꯠꯁ ꯃꯤꯠꯇ ꯀꯅꯥꯒꯨꯝꯕꯅ ꯃꯍꯩꯔꯣꯏ ꯑꯃꯅ ꯑꯃꯨꯛ ꯄꯨꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯀꯞ ꯂꯧꯈꯤꯕꯒꯤ ꯂꯥꯆꯟ ꯑꯣꯏꯗꯨꯅ ꯂꯩꯔꯛꯂꯤ ꯑꯗꯨꯒꯤꯗꯃꯛ ꯀꯇꯟ ꯀꯣꯂꯦꯖꯒꯤ ꯑꯈꯟꯅꯕ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯕ꯭ꯂꯨ ꯕ꯭ꯂꯦꯖꯔ ꯀꯣꯠ ꯐꯪꯈꯤ ꯂꯣꯏꯅꯅ ꯕꯤꯅꯣꯏ ꯀꯇꯟ ꯀꯣꯂꯦꯖꯗ ꯑꯣꯖꯥ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏ ꯄꯨꯝꯅꯃꯛꯀ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯆꯥꯟꯅ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯣꯏꯔꯛꯂꯝꯃꯤ ꯂꯥꯏꯔꯤꯛꯀꯤ ꯑꯣꯏꯅꯗꯤ ꯕꯤꯅꯣꯏꯒꯤ ꯍꯥꯏꯕꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯍꯩꯅꯖꯔꯛꯈ꯭ꯔꯕ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯂꯝꯗꯦ ꯀꯣꯂꯦꯖꯀꯤ ꯀ꯭ꯂꯥꯁ ꯅꯥꯟꯊꯣꯛꯍꯟꯗꯕ ꯃꯊꯧ ꯇꯥꯕ ꯂꯥꯏꯔꯤꯛꯁꯤꯡ ꯄꯨꯂꯞ ꯂꯣꯏꯅ ꯄꯥꯊꯣꯛꯇꯨꯅ ꯈꯪꯖꯤꯟꯍꯧꯕ ꯑꯗꯨꯒ ꯈꯪꯖꯤꯟꯈꯤꯕꯁꯤꯡ ꯑꯗꯨ ꯄꯔꯤꯈꯥꯗ ꯃꯥꯅ ꯊꯣꯛꯄ ꯁꯥꯖꯤꯜꯂꯒ ꯏꯕ ꯉꯝꯅꯕ ꯍꯣꯠꯅꯈꯤꯕꯗꯒꯤ ꯍꯦꯜꯂꯝꯗꯦ ꯑꯗꯨꯗꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯌꯥꯏꯃꯔꯞ ꯑꯣꯏꯕ ꯊꯥꯛꯇ ꯄꯥꯁ ꯇꯧꯕ ꯉꯝꯂꯝꯃꯤ ꯃꯍꯥꯛ 1994-94 ꯑꯃꯁꯨꯡ 94-95 ꯁꯦꯁꯟꯗ ꯑꯥꯏꯑꯦꯗ ꯂꯥꯏꯅ ꯄꯥꯁ ꯇꯧꯈꯤ 1995-96-97 ꯕꯤ.ꯑꯦ ꯑꯍꯥꯟꯕ ꯑꯅꯤꯁꯨꯕ ꯍꯤꯁꯇꯣꯔꯤ ꯑꯣꯅꯔꯁ ꯐꯪꯈꯤ ꯕꯤꯅꯣꯏ 1998 ꯀꯇꯟ ꯀꯣꯂꯦꯖꯗꯒꯤ ꯀꯜꯀꯇꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯈꯥꯗ ꯍꯤꯁꯇꯣꯔꯤꯗ ꯑꯣꯅꯔꯁ ꯐꯪꯗꯨꯅ ꯕꯤ.ꯑꯦ ꯄꯥꯁ ꯇꯧꯔꯛꯈꯤꯕ ꯑꯗꯣ ꯃꯍꯥꯛꯄꯨ ꯈꯪꯕ ꯃꯩꯇꯩ ꯃꯆꯥ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯌꯥꯝꯅ ꯉꯛꯅ ꯋꯥꯔꯤꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯄꯨꯝꯅꯃꯛ ꯑꯃꯅ ꯃꯥꯅ ꯍꯥꯏꯅꯔꯝꯃꯤ ꯑꯉꯛꯄꯅꯤ ꯆꯥꯕꯒ ꯁꯥꯖꯦꯜꯒ ꯁꯥꯟꯅꯕꯒ ꯇꯧꯗꯅ ꯂꯩꯔꯕ ꯃꯍꯥꯛꯅ ꯍꯤꯁꯇ꯭ꯔꯤꯗ ꯑꯣꯅꯔꯁ ꯐꯪꯂꯛꯄ ꯀꯝꯗꯧꯅꯅꯣ ꯁꯤꯐꯥꯎꯒꯤ ꯁꯤꯈꯛ ꯑꯩꯅ ꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯏꯃꯥꯅ ꯃꯊꯪ ꯆꯠꯊꯔꯒ ꯄꯥꯏꯈꯠꯂꯛꯄ ꯆꯦꯞꯇꯔ ꯌꯥꯝꯅ ꯐꯖꯕ ꯑꯃ ꯁꯦꯌꯔ ꯇꯧꯕꯤꯕꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯃꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯩ ꯐꯣꯇꯣ ꯑꯁꯤ ꯑꯃꯨꯛꯇꯪ ꯂꯥꯏꯔꯤꯛꯁꯤꯒꯤ ꯐꯣꯇꯣꯁꯤ ꯑꯃꯨꯛꯇꯪ ꯑꯩ ꯖꯨꯝ ꯑꯥꯎꯠ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯏꯔꯤꯛꯁꯤ ꯏꯕꯤꯔꯝꯕ ꯑꯗꯨꯒ ꯔꯥꯏꯇꯔꯁꯨ ꯑꯩꯈꯣꯏ ꯑꯣꯅꯔ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯄꯥꯝꯕꯤꯕ ꯂꯩꯔꯒꯗꯤ ꯁꯣꯏꯗꯅ ꯑꯣꯔꯗꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯥꯝꯅ ꯃꯃꯜ ꯂꯩꯔꯕ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯄꯒꯤ ꯅꯤꯡꯁꯤꯡꯍꯟꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯃꯤꯟꯅꯁꯤ ꯂꯤꯈꯤꯗ꯭ꯔꯤꯕ ꯋꯥꯔꯤ ꯅꯤꯡꯊꯧꯖꯝ ꯕꯤꯅꯣꯏ ꯁꯤꯡ ꯑꯃꯗꯤ ꯖꯅꯃꯦꯇꯥ ꯏꯔꯥꯕꯣꯠ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯁꯤ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯃꯅꯤꯄꯨꯔꯗ ꯐꯪꯗꯨꯅ ꯂꯩ ꯑꯗꯣꯝꯅ ꯑꯣꯔꯗꯔ ꯇꯧꯕꯤꯅꯤꯡꯉꯒꯗꯤ ꯁꯣꯏꯗꯅ ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯗꯦꯂꯤꯚꯔꯤꯒꯤ ꯑꯣꯞꯁꯟ ꯂꯩꯒꯅꯤ ꯑꯗꯨꯒ ꯏꯝꯐꯥꯜꯗ ꯂꯩꯕꯤꯕ ꯑꯣꯏꯔꯒꯗꯤ ꯏꯃꯥꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯃꯁꯤ ꯄꯤꯛ ꯑꯞ ꯇꯧꯕꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯨ ꯂꯩꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯀꯃꯦꯟ
kitang lokachage akoigi pabiriba akoina 2017 dagi akoigi imana pabiraga lakpasida mathang pabagi chatharaga akoina Library of Manipur sembagi wakhanlon dakre aduna imana pabibagi damakta imagi damakta love and like amtang thabirau akoi imana pabasi akoigi team na hujik Library of Manipur se masi semkalakpasida editing kanna tauri aduna Thaja Chanu si hujui akoina audio book oina release taujari aduga masigi editing si tauba kanda akoina masida pakiba haiba tare ko recording amuk tauba dagi recording tauba da kitang amuk nungai amuk hanba sikumbagi amna effort changna tauba akoi imana Manipuri literature se nungsibasina akoigi mapanda laikhraba even Manipurda laiba Manipuri paba thoktrabanina akoigi ahanlamanna pasana iramaga thambiramba ibiriba hujiksu masi pabagi minse laitraba masigi damakta akoi miyam pabirakpagi imagi damakta amtang thagat wahi aduga love and like amtang pibirau magi effort si akoina yamna nakningai ni haina aigi damakta di 2017 dagi amna dedication amaga pabirakpagi damakta imabusu hanna thagachari masida changiba matam coordination aduga akoina pot ama puthorakpada miyoibagi wakhansina magi pukningda leiba wakhanduda comment se pangida di iba ado mi mana thabak ama tawrakpada yamna kari effort changi habasi akoi khantamina si aduna tarai na su mi ama da tathina comment tawba thabak ama puthorakpada hidi lai kama khonga poira su ani tawrakpoira su masi akoi gi community da khara ujai aduna masi aina kitang ngai jete aduna aina specifically akoy gi kana library gi akoyna process se tawrakpa kanda akoy saugat minasi athiba wa haido baleiraga di haibiraktabana phayena khali kaigino ga masida akoyna chongthoga tawjara ibasi volunteer ngatani aduga akoy gi team ama yamna underpaid oiba staff amana akoy kano editing tawba coordinate tawba si akoyna with the interest of learning Library of Manipur si samgachabani aduna masi amtang ai share tawjahuge comment khara lokhachage Kingston Mangsata Bam Yengbiri ngasai aina satunjakre kurumjari Netra Ningthauja Yengbiri Sashikanta Hidangmayum Yengbiri Irom Nganthoi Chanu Yengbiri Purnima Laitong Jamna Matam Kuirabagi Tungda ngasi amuk nungsiraba ima Sarojna Dini amadi Iche Monica bu ujaba phangjaba hainingai leitana nungaijai amadi nachana lapna kurumjari imagi aiba wari macha amadi seirengsu yaragadi khudol tambiyu haina mamangdasu haijakre amadi ngasi su amuk imada haijari haina request amala imagi ibagi da share tawbasigi matangda ai sum tamna dum na hamuksu ai gi thabal leidu lanthokchaki adu viewer su yamna yengbi yam nungaite adubu aina library sigi khalla kanda aina iba mana iba bagi wakhal lejdaba society sida khitang tunggi miron singda kana hogadaba habadi akhoi gi manipurda aina likhidriba wari sigi matang sida loinabaki show sida cover tawbadi ngamjate ai marak podcast like simadi loinabak ina thada tanu thambagumna sigi dal lai horiba
ꯄꯦꯖ ꯃꯔꯤꯒꯨꯝꯕ ꯄꯥꯒꯗꯕ ꯋꯥꯠꯂꯤ ꯉꯁꯤꯁꯦ ꯄꯨꯡ ꯑꯃꯒꯤ ꯃꯌꯥ ꯄꯥꯔꯛꯄꯅ ꯑꯩꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯈꯅꯥꯎ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕ ꯂꯥꯛꯄꯗꯨꯗ ꯑꯩꯅ ꯃꯐꯝꯁꯤꯗ ꯄꯨꯡ ꯑꯃꯒꯤ ꯃꯌꯥꯗꯗꯤ ꯑꯩ ꯑꯗꯨꯝ ꯂꯦꯞꯄꯤ ꯄꯨꯡ ꯑꯃꯒꯤ ꯃꯌꯥ ꯄꯨꯡ ꯑꯃ ꯑꯁꯨꯃꯥꯏꯅ ꯄꯥꯖꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯀꯥꯜꯂꯒꯗꯤ ꯆꯠꯂꯣꯏ ꯂꯥꯏꯔꯤꯛ ꯃꯄꯨꯡꯁꯤꯃ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯄꯨꯂꯞ ꯊꯅꯝꯃꯒꯗꯤ ꯍꯌꯦꯡ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯤꯡꯊꯧꯔꯣꯟ ꯑꯩꯅ ꯐꯦꯁꯕꯨꯛ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯇ ꯁꯨꯝ ꯑꯉꯥꯡꯁꯤꯡ ꯊꯥꯒꯠꯂꯛꯄ ꯀꯩꯗꯧꯕꯁꯤ ꯌꯦꯡꯖꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯅꯤꯡꯊꯧ ꯀꯅꯥ ꯀꯅꯥ ꯄꯥꯟꯈꯤꯒꯦ ꯀ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯍꯥꯟꯕ ꯅꯣꯡꯉꯥꯟꯗ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯅ ꯐꯥꯁꯇꯤꯡ ꯑꯣꯐ ꯃꯅꯤꯄꯨꯔꯅꯤ ꯍꯥꯏꯔꯒ ꯃꯊꯪꯗ ꯀꯅꯥ ꯄꯥꯟꯈꯤꯒꯦ ꯁꯤ ꯈꯪꯗꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯆꯥꯁꯤꯡꯁꯤꯅ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯏ ꯃꯅꯤꯄꯨꯔꯁꯤꯗ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯂꯩꯔꯝꯕ ꯅꯠꯇꯦ ꯄꯩꯁꯥ ꯈꯔ ꯄꯥꯏꯕ ꯑꯗꯨꯒ ꯏꯗꯨꯀꯦꯁꯟꯒꯤ ꯃꯉꯥꯟꯁꯤꯅ ꯂꯥꯏꯠ ꯑꯣꯏꯅꯤ ꯍꯥꯏꯅ ꯈꯜꯂꯛꯄ ꯏꯃꯨꯡ ꯈꯔꯗꯒꯤ ꯃꯤꯅꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯤ ꯑꯣꯟꯂꯤ 7ꯗꯅꯤ ꯑꯍꯥꯟꯕꯒꯤ ꯀꯇꯟ ꯀꯣꯂꯦꯖꯇꯒ ꯋꯥꯔꯤꯁꯤꯗ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯡꯁꯦ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯕ꯭ꯔꯦꯟꯗ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄꯣꯔꯦ ꯑꯗꯒꯤ ꯃꯣꯏꯅ ꯄꯩꯁꯥ ꯄꯥꯏꯗꯅ ꯉꯝꯃꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯃꯇꯝꯗꯨꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔ ꯂꯥꯛꯄ ꯕꯣꯝ ꯇꯥꯔꯛꯄ ꯕꯣꯝꯗ ꯆꯪꯕ ꯑꯣꯖꯥꯒꯤ ꯃꯌꯨꯝꯗ ꯄꯔꯤꯈꯥꯁꯤ ꯄꯨꯊꯍꯧꯔꯒꯗꯤ ꯆꯍꯤ ꯃꯥꯡꯅꯤꯀꯣ ꯍꯥꯏꯅ ꯈꯟꯈꯤꯕ ꯄꯨꯝꯅꯃꯛꯇꯨꯒꯤ ꯋꯥꯔꯛ ꯂꯦꯕꯔꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯅ ꯍꯌꯦꯡ ꯈꯪꯕꯗ ꯃꯈꯣꯏꯗ ꯌꯥꯝ ꯏꯟꯁꯄꯤꯌꯥꯔ ꯑꯣꯏꯒꯗꯕ ꯍꯧꯖꯤꯛꯀꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯥꯏꯔꯤꯛ ꯇꯝꯐꯝ ꯁꯪꯁꯤꯗ ꯇꯧꯅꯔꯤꯕ ꯀꯩꯗꯧꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯈꯦꯠꯅꯕꯁꯦ ꯂꯥꯏꯔꯤꯛꯁꯤꯒꯤ ꯁꯤꯗ ꯏꯔꯝꯃꯤꯕ ꯏꯪ ꯇꯣꯇꯣ ꯍꯥꯏꯕꯗꯤ ꯏꯪ ꯁꯣꯛ ꯇꯥꯔꯤꯛꯀ ꯀꯣꯟꯅꯅ ꯏꯗꯅ ꯂꯥꯆꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯤꯕ ꯑꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝꯅ ꯀꯥꯟꯅꯅꯤ ꯍꯥꯏꯅ ꯈꯟꯗꯅ ꯑꯩꯍꯥꯛꯅ ꯃꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯕꯗꯤ ꯄꯥꯕꯨꯡꯅ ꯄꯣꯛꯄꯤꯕ ꯏꯕꯦꯝꯃ ꯗꯣꯛꯇꯔ ꯁꯥꯗꯅꯥ ꯃꯥꯒ ꯈꯨꯠꯁꯝꯅꯔꯀꯥꯟꯗ ꯃꯥꯅ ꯄꯤꯕꯤꯔꯛꯇꯅ ꯑꯩ ꯃꯍꯥꯛꯄꯨꯁꯨ ꯉꯁꯤ ꯑꯃꯨꯛꯀ ꯏꯅꯧ ꯅꯧꯅ ꯍꯥꯟꯅꯁꯨ ꯊꯥꯒꯠꯆꯈ꯭ꯔꯦ ꯉꯁꯤꯁꯨ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯄꯥꯕꯨꯡꯒꯤꯁꯦ ꯄꯥꯅꯅꯕ ꯍꯥꯏꯅ ꯑꯩ ꯗꯦꯜꯂꯤꯗꯒꯤ ꯍꯧꯅ ꯄꯥꯕ ꯍꯧꯖꯔꯛꯄꯅꯤ ꯂꯥꯏꯔꯤꯛꯁꯦ ꯄꯨꯔꯒ ꯊꯣꯛꯂꯛꯏꯕꯅꯤ ꯀꯔꯤꯒꯤꯅꯣꯗ ꯑꯩꯅ ꯂꯥꯏꯔꯤꯛꯁꯦ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗꯕ ꯃꯔꯝꯗꯒꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯅꯅꯕ ꯑꯩꯅ ꯉꯁꯤꯒꯤꯁꯦ ꯑꯅꯧꯕ ꯑꯣꯏꯅ ꯊꯥ ꯑꯃ ꯂꯦꯞꯊꯣꯛꯎꯔꯕ ꯃꯇꯨꯡꯗ ꯂꯥꯏꯐ ꯁꯣꯔꯁꯁꯤꯗ ꯃꯁꯤ ꯄꯨꯊꯣꯛꯀꯦ ꯍꯥꯏꯗꯤ ꯀꯣꯇꯟ ꯀꯣꯂꯦꯖ ꯍꯥꯏꯁꯦ ꯒꯧꯍꯥꯇꯤꯒꯤꯅꯤ ꯃꯤꯒꯤꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯁꯥꯎꯅꯤꯡꯗꯅ ꯂꯛꯅꯔꯛꯑꯦ ꯑꯗꯨ ꯇꯧꯋꯦ ꯑꯗꯨ ꯌꯦꯡꯗꯧꯕ ꯅꯠꯇꯦ ꯂꯛꯅꯕ ꯂꯛꯅꯗꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯤꯗ ꯐꯣꯇꯣ ꯊꯦꯠꯂꯝꯕꯅ ꯀꯌꯥꯝ ꯏꯟꯁꯄꯌꯔ ꯇꯧꯕꯤꯕ ꯃꯤꯀꯣꯛ ꯊꯣꯡꯕ ꯀꯌꯥ ꯌꯥꯎꯔꯛꯄ ꯏꯁꯄꯣꯔꯠꯁꯀꯤ ꯀꯌꯥ ꯌꯥꯎꯔꯛꯄ ꯑꯗꯨꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯁꯤꯡꯗꯣ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤꯅ ꯈꯟꯖꯗꯅ ꯂꯥꯏꯔꯤꯛꯁꯦ ꯑꯩꯅ ꯂꯥꯟꯊꯣꯛꯆꯕꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯈꯨꯗꯤꯡꯃꯛꯁꯦ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯤꯅꯤꯒꯤꯕꯨ ꯑꯣꯏꯔꯣ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤꯒꯤꯕꯨ ꯑꯣꯏꯔꯣ ꯑꯣꯖꯥ ꯊꯣꯏꯕꯤꯒꯤꯕꯨ ꯑꯣꯏꯔꯣ ꯅꯨꯄꯤ ꯑꯏꯕꯤ ꯀꯌꯥ ꯑꯃ ꯍꯌꯦꯡ ꯇꯨꯡꯗ ꯂꯥꯏꯔꯤꯛꯁꯤꯗꯤ ꯑꯩ ꯏꯅꯥꯛꯇ ꯂꯣꯏꯅ ꯂꯩꯇꯕꯅꯤꯅ ꯃꯁꯤꯒꯤ ꯊꯤꯔꯀꯥꯟꯗ ꯃꯁꯤ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯒꯦ ꯃꯇꯝꯗꯨꯒꯤ ꯌꯦꯡꯉꯨ ꯃꯥꯅ ꯒꯨꯋꯥꯍꯥꯇꯤꯗꯒꯤꯅ ꯀꯇꯟ ꯀꯣꯂꯦꯖꯗꯒꯤꯅ ꯀꯩꯅꯣꯁꯤꯗ ꯁꯤꯂꯦꯠ ꯐꯥꯎ ꯂꯥꯛꯄꯁꯦ ꯗꯤꯃꯥꯄꯨꯔꯒꯤ ꯉꯁꯤ ꯐ꯭ꯂꯥꯏꯠꯅꯒ ꯆꯠꯂꯤꯕ ꯍꯦꯂꯤꯀꯣꯞꯇꯔꯒꯁꯨ ꯇꯣꯡꯉ ꯆꯠꯂꯤꯁꯦ ꯅꯠꯇꯦꯅꯦ ꯃꯇꯝꯗꯨꯗ ꯈꯣꯡꯅ ꯇꯣꯡꯖꯩ ꯃꯔꯤꯅꯩꯗꯤ ꯈꯣꯡꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯒꯨꯋꯥꯍꯥꯇꯤꯗꯒꯤꯅ ꯆꯤꯡꯂꯣꯟ 7ꯁꯤꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯈꯤ ꯉꯁꯥꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯦꯕꯔ ꯊꯥꯗꯔꯒ ꯃꯍꯩꯒꯤ ꯂꯥꯏꯔꯦꯝꯕꯤꯁꯦ ꯃꯁꯤꯕꯨ ꯐꯪꯅꯅꯕ ꯍꯣꯠꯅꯔꯀꯥꯟꯗ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯐꯅꯤꯡꯁꯦ ꯃꯁꯤꯗꯩ ꯂꯥꯛꯀꯅꯤꯀꯣ ꯍꯥꯏꯕꯁꯤ ꯋꯥꯈꯜꯁꯦ ꯇꯥꯃꯤꯟꯅꯔꯀꯥꯟꯗ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯃꯆꯤ ꯑꯣꯏꯕꯁꯤꯡꯗꯨꯗꯪ ꯂꯧꯈꯠꯄꯤꯔꯒ ꯑꯩꯅ ꯄꯥꯝꯖꯗꯕ ꯀꯩꯗꯧꯕ ꯂꯣꯟ ꯌꯥꯎꯔꯛꯑꯒꯁꯨ ꯑꯗꯒꯤ ꯃꯤꯅ ꯂꯛꯅꯔꯛꯑꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯄꯪꯁꯥꯎ ꯁꯥꯎꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯑꯗꯨꯝ ꯂꯛꯅꯅꯩ ꯚꯤꯂꯦꯖꯇꯩ ꯂꯥꯛꯄ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯇꯔꯦꯠ ꯊꯥꯏꯅꯗꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝ ꯍꯩꯅꯔꯕꯅꯤꯅ ꯍꯩꯅꯗ꯭ꯔꯦ ꯃꯥꯗꯤ ꯂꯋꯥꯏꯗꯒꯤꯅꯤ ꯃꯥꯗꯤ ꯏꯝꯐꯥꯜꯗꯒꯤꯅꯤ ꯑꯆꯨꯝꯕ ꯁꯨꯃꯥꯏꯅ ꯃꯤꯑꯣꯏꯕꯒꯤ ꯍ꯭ꯌꯨꯃꯦꯟꯒꯤ ꯏꯒꯣꯗꯒꯤ ꯂꯥꯛꯄ ꯋꯥ ꯉꯥꯛꯇꯅꯤ ꯄꯨꯝꯅꯃꯛꯁꯦ ꯊꯥꯗꯣꯛꯅꯔꯀꯥꯟꯗ ꯂꯥꯏꯔꯤꯛꯁꯦ ꯂꯣꯏꯅꯕ ꯍꯩꯅꯔꯒꯗꯤ ꯐꯖꯅ ꯍꯩꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯀꯅꯤ ꯍꯥꯏꯕꯁꯦ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯣꯔꯦꯜꯅꯦꯅ ꯑꯩꯍꯥꯛꯅ ꯊꯝꯖꯩ ꯑꯗꯒꯤ ꯂꯥꯏꯔꯤꯛꯁꯤꯒꯤ ꯄꯤꯛꯆꯔꯁꯦ ꯑꯩ ꯑꯃꯨꯛ ꯄꯨꯈꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯗꯦꯗꯤꯀꯦꯁꯟ ꯑꯃ ꯌꯥꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯂꯥꯏꯔꯤꯛꯁꯤ ꯐꯨꯜ ꯑꯣꯏꯅ ꯊꯝꯃꯒꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯏꯔꯝꯃꯤ ꯍꯥꯏꯕꯗꯨ ꯈꯪꯉꯒꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯥꯏꯅ ꯂꯥꯏꯔꯤꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯁꯁꯤꯗ ꯀꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯏꯕꯅꯣ ꯍꯥꯏꯕꯁꯤ ꯈꯟꯕ ꯎꯕꯗꯨꯗ ꯑꯩꯈꯣꯏꯅ
younger generation present generation sina mo inspiration phangdoineba for example ngasai mina maming kaurakpaduda mana midu da kahaini tauba yade haibagi ama utpadi utkrena madu amarom di akoi inspiration neba aigi damakta di madu inspiration oi aidi mi sina akoi da yamna utsitana taurakpasida akoi na etumin da yo kakana ba asmatamang namni kaina dum marakta sa akoi di tauthokpa yawina ꯑꯗꯨꯁꯨ ꯍꯦꯟꯖꯜꯂꯛꯑꯒꯗꯤ ꯃꯁꯤ ꯇꯧꯕ ꯌꯥꯗꯦꯅ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯀꯩꯅꯣ ꯑꯃ ꯄꯤꯕꯤꯕꯗꯣ ꯉꯁꯥꯏꯒꯤꯗꯨ ꯇꯥꯕꯗ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯦꯕ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯎꯁꯤꯜꯂꯛꯇ꯭ꯔꯗꯤ ꯅꯪ ꯇꯧ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯒꯤ ꯏꯊꯤꯜꯗꯨ ꯄꯤꯕꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯨꯠꯁꯦ ꯈꯪꯕꯒꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯗꯨꯅꯤ ꯍꯦꯟꯅ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯁꯤ ꯄꯥꯔꯀꯥꯟꯗ ꯈꯪꯕ ꯍꯦꯟꯒꯠꯂꯛꯏꯕꯁꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯄꯤꯛꯆꯔ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯄꯤꯛꯆꯔ ꯁꯤꯗ ꯌꯥꯎꯔꯤ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯤ ꯂꯧꯕꯤꯔꯒ ꯁꯣꯏꯗꯅ ꯃꯁꯤ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯃꯁꯤ ꯈꯤꯇꯪꯗꯤ ꯄꯤꯛꯑꯦ ꯀꯣ ꯁ꯭ꯀ꯭ꯔꯤꯟꯁꯤꯗ ꯑꯗꯨꯒ ꯑꯩꯅ ꯌꯥꯝꯅ ꯎꯠꯆꯅꯤꯡꯗꯅ ꯐꯣꯇꯣ ꯈꯔ ꯂꯧꯕꯤꯔꯛꯑꯀꯥꯟꯗ ꯏꯃꯥꯅ ꯋꯥꯠꯁꯑꯦꯞꯇ ꯁꯦꯌꯔ ꯇꯧꯔꯛꯄꯁꯤ ꯑꯩꯅ ꯑꯃꯨꯛꯇꯪ ꯄꯨꯈꯠꯆꯔꯛꯄꯅꯤ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯤꯗ ꯋꯥꯔꯤꯁꯤꯗ ꯅꯠꯇꯅ ꯄꯤꯛꯆꯔ ꯑꯗꯨꯅ ꯄꯤꯛꯆꯔꯁꯤ ꯎꯔꯛꯑꯕꯅꯤꯅ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯁꯤꯗ ꯔꯦꯐꯔ ꯇꯧꯔꯛꯄ ꯄꯔꯁꯅꯦꯂꯤꯇꯤꯁꯤꯡꯒꯤ ꯄꯤꯛꯆꯔꯁꯦ ꯃꯁꯤ ꯎꯕ ꯐꯪꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯁꯤ ꯄꯥꯕ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯏꯆꯦ ꯁꯥꯗꯅꯥꯒꯁꯨ ꯑꯩ ꯋꯥꯔꯤ ꯁꯥꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔꯒꯁꯨ ꯋꯥꯔꯤ ꯁꯥꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤ ꯄꯥꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯅ ꯑꯃꯨꯛ ꯂꯥꯏꯔꯤꯛꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯏꯃꯥꯗꯒꯤ ꯂꯧꯕꯒꯤ ꯄꯤꯛꯆꯔ ꯑꯁꯤ ꯁꯦꯌꯔ ꯇꯧꯖꯔꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯁꯦꯌꯔ ꯇꯧꯖꯔꯤꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯄꯥꯅꯤꯡꯕ ꯈꯪꯅꯤꯡꯕꯁꯤ ꯍꯦꯟꯒꯠꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯀꯃꯥꯏꯅ ꯆꯥꯎꯈꯠꯂꯛꯄꯅꯣ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯄꯔꯁꯅꯦꯂꯤꯇꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯕ ꯍꯦꯟꯕꯗꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯅ ꯔꯤꯆ ꯑꯥꯎꯠ ꯇꯧꯔꯛꯑꯀꯥꯟꯗ ꯑꯗꯨꯒꯤ ꯀꯣꯄꯤꯗꯣ ꯀꯃꯥꯏꯅ ꯐꯪꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯁꯛꯁꯦꯁꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯦ ꯑꯩꯈꯣꯏ ꯄꯥꯃꯤꯟꯅꯁꯤ ꯏꯟꯁꯄꯥꯌꯔ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯨꯒꯤꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯁꯤꯗꯁꯨ ꯑꯩꯈꯣꯏ ꯊꯥꯖꯆꯅꯨꯒꯤ ꯑꯣꯔꯗꯔ ꯑꯃ ꯂꯥꯛꯇꯅ ꯑꯩꯈꯣꯏ ꯍꯃꯤꯡꯕꯔꯠꯅ ꯁꯨꯃꯥꯏꯅ ꯊꯤꯜꯂꯨꯏ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯣꯁꯤꯗ ꯉꯁꯤ ꯃꯥꯒꯤ ꯌꯥꯝꯅ ꯐꯖꯔꯕ ꯐꯤ ꯑꯁꯤ ꯑꯩꯈꯣꯏ ꯃꯃꯥꯅ ꯄꯤꯕꯤꯕꯅꯤ ꯍꯥꯏꯕꯒꯤ ꯄꯤꯛꯆꯔꯁꯤꯁꯨ ꯁꯦꯌꯔ ꯇꯧꯖꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯁꯦꯝꯃꯤ ꯌꯥꯝꯅ ꯐꯖꯕ ꯅꯠꯇ꯭ꯔ ꯏꯃꯥꯅ ꯏꯟꯕꯤꯔꯤꯁꯤ ꯉꯁꯤ ꯃꯃꯥꯅ ꯄꯤꯕꯤꯕꯗꯨꯅꯤꯀꯣ ꯃꯃꯥ ꯅꯃꯥꯏꯕꯦꯝ ꯁꯨꯅꯣꯂꯇꯥꯅ ꯑꯩꯒꯤꯗꯃꯛꯇ ꯁꯣꯗ ꯏꯟꯅꯕ ꯍꯥꯏꯅ ꯒꯤꯐ ꯇꯧꯕꯤꯔꯛꯄꯅꯤ ꯑꯗꯣ ꯑꯩ ꯊꯥ ꯑꯃꯗꯤ ꯈꯤꯇꯪ ꯑꯩꯒꯤ ꯀꯩꯅꯣ ꯍꯦꯜꯊꯁꯤ ꯈꯤꯇꯪ ꯗꯥꯎꯟ ꯆꯠꯄ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏꯕꯅꯤꯅ ꯑꯍꯜ ꯑꯣꯏꯔꯛꯑꯕꯅꯤꯅ ꯅꯥꯗꯕꯒꯁꯨ ꯌꯥꯄꯣꯟꯇꯦ ꯑꯗꯒꯤ ꯌꯥꯝ ꯏꯪꯕꯒꯤ ꯑꯅꯥꯕꯁꯨ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯨꯝ ꯁꯥꯒꯠꯂꯛꯇꯅ ꯐꯔꯤꯔꯥ ꯑꯩ ꯑꯗꯨꯝ ꯐꯒꯠꯂꯛꯑꯦ ꯑꯗꯨꯅ ꯑꯩ ꯊꯥꯡꯖ ꯁꯣꯁꯤꯗ ꯑꯗꯨꯝ ꯑꯩ ꯊꯣꯛꯆꯔꯛꯑꯒꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯃꯔꯨꯞꯅ ꯄꯤꯔꯛꯄ ꯐꯤꯁꯤ ꯌꯥꯝ ꯀꯨꯏꯔꯕꯅꯦ ꯑꯗꯨꯅ ꯑꯩꯅ ꯃꯔꯨꯞꯅ ꯄꯤꯔꯛꯄ ꯐꯤꯁꯤꯗ ꯄꯥꯕꯨꯡ ꯆꯧꯕ ꯍꯥꯏꯕꯁꯤꯒꯤ ꯍꯦꯛ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯆꯥꯅꯦ ꯑꯩꯒꯤ ꯃꯔꯨꯞ ꯅꯃꯥꯏꯕꯦꯝ ꯁꯨꯅꯣꯂꯇꯥꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯑꯩꯅ ꯄꯥꯕꯨꯡꯒꯤ ꯁꯣꯁꯤꯗ ꯄꯥꯕꯁꯤꯗꯁꯨ ꯃꯔꯤ ꯌꯥꯝ ꯂꯩꯅꯔꯦ ꯐꯤꯁꯤꯒꯁꯨ ꯃꯔꯤ ꯂꯩꯅꯍꯜꯂꯒꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯃꯔꯨꯞ ꯁꯨꯅꯣꯂꯇꯥ ꯍꯦꯛ ꯀꯣꯂꯦꯖ ꯍꯦꯛ ꯍꯧꯕꯗꯩꯅ ꯂꯣꯏꯐꯥꯎ ꯏꯕꯥꯅꯤ ꯇꯣꯂꯣꯞ ꯃꯅꯥꯃꯨꯛ ꯐꯪꯗꯅ ꯔꯤꯇꯥꯌꯔ ꯇꯧꯔꯛꯄꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯑꯗꯨꯅ ꯑꯩꯅ ꯑꯩꯕꯨꯁꯨ ꯃꯥꯅ ꯀꯥꯎꯗꯦ ꯃꯥꯅꯁꯨ ꯑꯩꯕꯨ ꯀꯥꯎꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯕꯥꯅꯤ ꯕꯣꯟꯗꯤꯡꯁꯦ ꯀꯟꯅ ꯇꯧꯏ ꯍꯦꯛ ꯍꯧꯕꯗꯒꯤꯅ ꯖꯣꯏꯟ ꯇꯧꯃꯤꯟꯅꯩ 1981ꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 8ꯗ ꯀꯣꯂꯦꯖ ꯊꯝꯕꯥꯜꯃꯔꯤ ꯀꯣꯂꯦꯖꯁꯤꯗ ꯑꯩꯈꯣꯏ 22 ꯁ꯭ꯇꯥꯐꯅꯅꯦ ꯍꯧꯕꯅꯦ ꯀꯣꯂꯦꯖꯁꯦ ꯑꯗꯨꯗꯒꯤ ꯍꯧꯅ ꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯇꯤꯟꯅꯔꯛꯄ ꯑꯗꯨꯒ ꯀꯦꯔꯤꯌꯔꯗꯩꯁꯨ ꯑꯩꯈꯣꯏꯁꯦ ꯃꯊꯪ ꯃꯅꯥꯎ ꯑꯗꯨꯝ ꯂꯥꯛꯅꯕꯅꯤ ꯃꯁꯛ ꯑꯗꯨꯝ ꯈꯪꯅꯕꯅꯤ ꯑꯗꯨ ꯍꯦꯟꯅ ꯄꯨꯟꯁꯤꯟꯅꯕ ꯑꯗꯨꯒ ꯑꯋꯥꯕ ꯃꯆꯥꯗꯤ ꯀꯥꯎꯅꯗꯦ ꯍꯥꯏꯗꯅ ꯏꯕꯥꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯗꯣ ꯅꯤꯡꯁꯤꯡꯅ ꯂꯩꯅꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯀꯣꯂꯦꯖꯇꯣ
ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯗꯅ ꯇꯣꯂꯣꯞꯀ ꯂꯥꯛ ꯍꯦꯟꯅ ꯆꯥꯅꯔꯦ ꯍꯥꯏ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯅ ꯆꯥꯕ ꯐꯪꯉꯨꯗ꯭ꯔꯒꯁꯨ ꯃꯣꯏꯅ ꯆꯥꯕ ꯐꯪꯍꯧꯕꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯁꯦꯇꯤꯁꯐꯦꯛꯁꯟ ꯄꯨꯛꯅꯤꯡꯗ ꯐꯪꯉꯤ ꯑꯗꯨꯅ ꯏꯕꯥꯅꯤꯁꯨ ꯀꯅꯥꯒꯤꯅꯣ ꯐꯤꯌꯥꯔꯋꯦꯜ ꯑꯃ ꯂꯥꯛꯄꯗ ꯄꯨꯟꯅ ꯆꯠꯂꯒ ꯐꯤꯌꯥꯔꯋꯦꯜꯕꯨ ꯌꯥꯎꯔꯨꯁꯤ ꯀꯥꯏꯅ ꯏꯕꯥꯅꯤ ꯈꯔ ꯀꯨꯏꯅ ꯅꯥꯒꯨꯝꯁꯤꯀꯣ ꯀꯥꯏꯅ ꯋꯥꯔꯤꯁꯦ ꯂꯤꯅꯩ ꯌꯥꯝ ꯅꯨꯡꯁꯤ ꯅꯨꯡꯇꯤꯁꯦ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯃꯔꯨꯞ ꯁꯣꯅꯥꯂꯇꯥ ꯑꯔꯥꯝꯕꯝꯕꯨ ꯑꯩꯗꯤ ꯑꯩꯈꯣꯏꯅ ꯎꯠꯆꯔꯤꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯕꯣꯟꯗꯤꯡ ꯅꯨꯡꯁꯤꯅꯕ ꯑꯗꯨꯒ ꯊꯕꯛ ꯑꯃ ꯇꯧꯔꯛꯄ ꯀꯥꯟꯗ ꯑꯦꯐꯔꯠꯁꯦ ꯌꯥꯝ ꯆꯪꯉꯦꯕ ꯑꯩꯈꯣꯏ ꯏꯃꯥꯅ ꯉꯁꯤ ꯂꯥꯏꯔꯤꯛꯁꯤ ꯄꯥꯕ ꯉꯝꯃꯤꯁꯦ ꯂꯥꯏꯔꯤꯛꯁꯦ ꯏꯕꯤꯔꯝꯕꯅꯅꯤ ꯂꯥꯏꯔꯤꯛ ꯏꯕꯤꯔꯝꯃꯒꯁꯨ ꯃꯥꯒꯤ ꯄꯥꯔꯣ ꯍꯥꯏꯗꯅ ꯔꯥꯏꯠ ꯄꯤꯕꯤꯔꯛꯄ ꯏꯆꯦ ꯁꯥꯗꯅꯥꯅ ꯑꯗꯒꯤ ꯂꯥꯏꯔꯤꯛꯁꯤ ꯏꯕꯗ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯃꯗꯨꯗ ꯆꯪꯉꯒ ꯍꯧꯈꯤꯕ ꯑꯗꯨꯅ ꯑꯗꯒꯤ ꯄꯥꯔꯛꯄꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯑꯃꯨꯛ ꯄꯥꯕꯁꯤꯗ ꯃꯥꯏ ꯔꯦꯀꯣꯔꯗꯤꯡꯒꯤ ꯑꯦꯁꯤꯁ ꯇꯧꯔꯛꯄ ꯑꯉꯥꯡꯁꯤꯡ ꯑꯗꯒꯤ ꯔꯦꯀꯣꯔꯗꯤꯡꯁꯦ ꯑꯦꯗꯤꯠ ꯑꯃꯨꯛ ꯇꯧꯕ ꯑꯗꯨꯅ ꯌꯥꯝꯅ ꯆꯪꯕ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯣꯁꯦꯁꯁꯦ ꯊꯥꯖꯕ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯕꯗ ꯑꯔꯨꯕ ꯑꯃꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯉꯁꯥꯏ ꯄꯨꯔꯅꯤꯃꯥ ꯂꯩꯇꯣꯡꯖꯝꯅ ꯍꯥꯏꯔꯤꯕ ꯏꯃꯥꯅ ꯏꯕ ꯍꯥꯏꯁꯦ ꯑꯩꯅꯁꯨ ꯏꯃꯥꯗ ꯍꯥꯏ ꯏꯃꯥ ꯋꯥꯔꯤ ꯏꯊꯣꯛꯄꯤꯔꯣ ꯍꯥꯏꯅ ꯑꯩꯅꯁꯨ ꯒꯤꯔꯤ ꯇꯛꯏꯅꯤ ꯑꯗꯣ ꯏꯃꯥꯅ ꯌꯥꯝꯅ ꯑꯍꯜ ꯂꯃꯟꯒꯤ ꯀꯩꯅꯣ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯝꯇꯪ ꯀꯩꯅꯣ ꯁꯦꯌꯔ ꯇꯧꯈꯤꯁꯤꯅ ꯃꯥꯅ ꯑꯍꯜ ꯂꯃꯟꯅ ꯊꯝꯕꯤꯔꯝꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯌꯥꯝꯅ ꯎꯠꯆꯅꯤꯡꯕ ꯌꯥꯝꯅ ꯄꯥꯅꯤꯡꯕ ꯑꯗꯨꯅ ꯏꯃꯥꯒꯤꯁꯨ ꯁꯣꯏꯗꯅ ꯃꯇꯝ ꯑꯃꯗ ꯃꯥꯒꯤ ꯋꯥꯔꯤ ꯃꯆꯥ ꯀꯂꯦꯛꯁꯟ ꯑꯃ ꯄꯕ꯭ꯂꯤꯁ ꯇꯧꯕꯁꯤ ꯑꯩꯒꯤ ꯒꯣꯜꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯃꯥꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡꯍꯟꯁꯤ ꯏꯃꯥꯒꯤꯁꯨ ꯃꯁꯥꯗ ꯅꯨꯡꯒꯤ ꯑꯣꯏꯕ ꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯔꯤ ꯃꯆꯥꯁꯤꯡꯗꯨ ꯏꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯈꯥꯗ ꯂꯧꯈꯠꯆꯔꯤ ꯏꯆꯦ ꯁꯥꯗꯅꯥꯁꯨ ꯌꯦꯡꯕꯤꯔꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯤꯛꯆꯔꯁꯤꯡꯗꯣ ꯑꯝꯇꯪ ꯑꯩ ꯏꯆꯦꯒ ꯎꯅꯔꯒ ꯃꯥꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯕ ꯃꯌꯥꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯃꯗꯨꯒꯤ ꯔꯤꯀ꯭ꯋꯦꯁ ꯍꯥꯟꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩ ꯍꯧꯖꯤꯛ ꯇꯧꯖꯔꯤ ꯀꯤꯡꯁꯟ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯥꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯃꯣꯏꯔꯥꯡꯊꯦꯝ ꯅꯥꯒꯦꯟꯗ꯭ꯔꯅ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥꯏꯕꯦꯝꯃ ꯀꯣꯇꯟ ꯀꯣꯂꯦꯖ ꯑꯞꯒ꯭ꯔꯦꯗ ꯇꯧꯗꯨꯅ ꯀꯣꯇꯟ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯟꯈ꯭ꯔꯕ ꯀꯣꯂꯦꯖ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅ ꯑꯐꯕ ꯃꯍꯩ ꯂꯣꯏꯁꯪꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯒꯤ ꯏꯆꯥ ꯅꯦꯄꯣ ꯃꯣꯏꯔꯥꯡꯊꯦꯝ ꯀꯣꯇꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯔꯣꯏ ꯑꯃꯅꯤ AF CAT ꯄꯥꯁ ꯇꯧꯗꯨꯅ ꯑꯦꯌꯔ ꯐꯣꯔꯁ ꯑꯦꯀꯥꯗꯃꯤꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯈ꯭ꯔꯦ ꯀꯣꯇꯟ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏ ꯀꯣꯇꯟ ꯀꯣꯂꯦꯖꯀꯤ ꯋꯥꯔꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏ ꯐꯥꯔꯁ ꯑꯣꯐ ꯑꯣꯜ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯏꯕꯨꯡꯉꯣ ꯅꯒꯦꯟꯗ꯭ꯔ ꯑꯩꯅ ꯑꯔꯥꯞꯄꯗꯒꯤ ꯑꯩ ꯀꯪꯒ꯭ꯔꯦꯆꯨꯂꯦꯠ ꯇꯧꯖꯔꯤ ꯏꯕꯨꯡꯉꯣꯒꯤ ꯏꯆꯥꯅꯨꯄꯥꯗ ꯄꯥꯎ ꯍꯥꯏꯕꯤꯈꯣ ꯑꯗꯨꯅ ꯇꯨꯡꯒꯤ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥꯔꯤ ꯑꯃ ꯁꯣꯏꯗꯅ ꯍꯧꯖꯤꯛꯁꯨ ꯑꯣꯏꯔꯕꯅꯤ ꯑꯗ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯄꯨꯟꯁꯤꯕ ꯑꯣꯏꯔꯁꯅꯨ ꯑꯁꯨꯝ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯌꯥꯝꯅ ꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯌꯔ ꯐꯣꯔꯁ ꯑꯦꯀꯥꯗꯃꯤꯗ ꯈꯜꯂꯦ ꯀꯥꯏꯁꯦ ꯕꯥꯕꯤ ꯁꯣꯔꯥꯏꯁꯝ ꯌꯦꯡꯕꯤꯔꯤ ꯏꯆꯦꯅ ꯄꯥꯊꯣꯛ ꯄꯤꯔꯤꯕ ꯊꯕꯛꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏ ꯃꯤ ꯇꯔꯥꯏꯅ ꯂꯧꯖꯗꯦ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯗꯒꯤ ꯃꯃꯥ ꯁꯣꯔꯅꯂꯇꯥꯁꯨ ꯌꯦꯡꯕꯤꯔꯤ ꯑꯣꯖꯥ ꯊꯦꯡk ꯌꯨ ꯆꯧꯕꯒꯤ ꯂꯥꯏꯔꯤꯛ ꯄꯥꯊꯣꯛꯄꯤꯔꯛꯄꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯅꯨꯡꯁꯤꯖꯩ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯃꯈꯥ ꯇꯥꯅ ꯅꯥꯒꯦꯟꯗ꯭ꯔ ꯃꯣꯏꯔꯥꯡꯊꯦꯝꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯅꯦꯁꯤꯁꯨ ꯌꯦꯡꯕꯤꯔꯤ ꯅꯤꯔꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯩ ꯇꯥꯖꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯔꯣꯛ ꯁ꯭ꯇꯦꯞꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯂꯥꯏꯐꯁꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯅ ꯂꯣꯟꯆ ꯇꯧꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯎꯠꯂꯨꯛ ꯑꯩꯈꯣꯏꯒꯤ ꯋꯦ ꯑꯣꯐ ꯋꯥꯔꯀꯤꯡꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯁꯤꯐ ꯇꯧꯏ ꯑꯗꯨꯒꯅ ꯑꯩꯈꯣꯏꯅ ꯐꯣꯀꯁ ꯇꯧꯕꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯔꯥꯏꯇꯔꯒꯤ ꯃꯃꯤꯡꯁꯦ ꯇꯥꯔꯀꯥꯟꯗ ꯃꯣꯏꯅ ꯏꯔꯝꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯑꯩꯈꯣই ꯃꯌꯥꯝꯁꯤ ꯂꯩꯔꯛꯄꯗꯒꯤ ꯄꯥꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯑꯣꯗꯤꯑꯣ ꯕꯨꯛꯁꯦ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯥꯟꯅꯕꯁꯦ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯪꯉꯛꯄ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯤ ꯑꯁꯥ ꯃꯅꯤꯄꯨꯔ ꯂꯥꯏꯔꯤꯛ ꯂꯩꯇꯦ ꯀꯥꯏꯅꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯇꯧꯔꯝꯕꯁꯦ ꯃꯅꯤꯄꯨꯔ ꯂꯥꯏꯔꯤꯛ ꯂꯩꯇꯕ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯂꯩꯌꯦꯕ ꯈꯪꯗꯕꯅꯅꯦꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯄꯪꯕ ꯆꯟꯗꯕ
ꯑꯩꯈꯣꯏꯁꯦ ꯑꯗꯨꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯪꯅ ꯂꯩꯒꯨꯝꯁꯤ ꯊꯤꯖꯤꯟꯅꯁꯤ ꯑꯗꯒꯤ ꯄꯥꯕꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯈꯤꯇꯪ ꯄꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯔꯤꯛꯁꯦ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯥꯕꯤꯅꯕ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯗ ꯑꯩꯈꯣꯏ ꯅꯦꯅꯦ ꯆꯤꯇ꯭ꯔ ꯃꯤꯡ ꯄꯟꯖꯔꯕꯗ ꯆꯤꯇ꯭ꯔ ꯂꯥꯏꯁ꯭ꯔꯝꯅ ꯌꯥꯕꯤꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕꯒꯤ ꯃꯤ ꯑꯅꯤ ꯑꯩꯈꯣꯏ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯖꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯃꯥꯒ ꯅꯦꯅꯦꯒꯅ ꯂꯣꯏꯅꯃꯛ ꯀꯚꯔ ꯇꯧꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯄꯥꯕꯁꯦ ꯍꯦꯟꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯅ ꯅꯤꯖꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯃꯥꯅ ꯑꯦꯅꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯤꯔꯤ ꯑꯩꯈꯣꯏꯁꯦ ꯄꯨꯡ ꯑꯃꯗꯤ ꯑꯗꯨꯝ ꯑꯩꯅ ꯀꯃꯦꯟꯠ ꯑꯃꯗꯤ ꯑꯩ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯋꯥꯔꯤ ꯁꯥꯅꯤꯡꯉꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯃꯥꯅ ꯑꯦꯅꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯤꯔꯤ ꯑꯩꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯑꯩꯒꯤꯁꯨ ꯂꯥꯏꯐꯀꯤ ꯁ꯭ꯇꯦꯖꯁꯤ ꯃꯔꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯆꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯃꯛꯄꯗ ꯅꯤꯡꯕ ꯊꯨꯡꯈꯤꯗꯕ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯃꯗꯨ ꯊꯨꯡꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯁ꯭ꯇ꯭ꯔꯒꯜ ꯌꯥꯝ ꯇꯧꯈꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯁ꯭ꯇ꯭ꯔꯒꯜꯗꯨꯗ ꯑꯩꯅ ꯍꯧꯖꯤꯛꯁꯦ ꯆꯍꯤꯁꯤ 70 ꯍꯦꯛ ꯁꯨꯔꯛꯄ ꯃꯇꯝꯗꯒꯤ ꯑꯩ ꯁꯃꯥꯖꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯏꯁꯣꯔꯗ ꯈꯣꯏꯔꯝꯖꯕꯅꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯀꯣꯂꯦꯖꯁꯤ ꯀꯩꯅꯣꯅꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯤ ꯄꯥꯁ ꯑꯃ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄꯁꯤꯗ ꯅꯤꯡꯕ ꯈꯤꯇꯪ ꯊꯨꯡꯗꯕ ꯃꯇꯦꯛ ꯑꯃ ꯌꯥꯎꯈꯤꯕꯁꯤꯗ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯊꯨꯡꯗꯕꯗꯨꯗꯤ ꯊꯨꯡꯈ꯭ꯔꯦ ꯏꯁꯣꯔꯅ ꯊꯨꯡꯍꯟꯈ꯭ꯔꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯅ 70 ꯏꯌꯔꯁꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯏꯃꯨꯡꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯑꯗꯒꯤ ꯑꯩꯅ ꯀꯣꯂꯦꯖ ꯇꯣꯂꯣꯞ ꯐꯪꯗꯕꯒꯤ ꯁ꯭ꯀꯨꯜ ꯀꯌꯥꯝ ꯆꯠꯇꯅ ꯑꯩꯅ ꯃꯇꯥꯡꯗꯨꯗ ꯒꯦꯁ ꯂꯦꯛꯆꯔ ꯍꯥꯏꯕ ꯇꯥꯔꯦ ꯃꯃꯤꯡꯗꯒꯕꯨꯗꯤ ꯌꯥꯝ ꯐꯖꯕꯀꯣ ꯄ꯭ꯔꯦꯛꯇꯤꯀꯦꯜꯗꯤ ꯌꯥꯝ ꯋꯥꯕ ꯑꯗꯒꯤ ꯀꯣꯂꯦꯖꯇꯨꯁꯨ ꯂꯧꯈꯠꯂꯒꯗꯤ ꯑꯩ ꯑꯃꯨꯛ ꯌꯥꯎꯍꯧꯔꯣꯏꯗ꯭ꯔꯥ ꯀꯥꯏꯅꯁꯨ ꯌꯥꯝ ꯋꯥꯕꯒꯤ ꯃꯇꯥꯡꯁꯦ ꯌꯥꯝ ꯌꯥꯎꯏ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯂꯥꯏꯔꯤꯛ ꯄꯥꯗ꯭ꯔꯒꯁꯨ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯅ ꯑꯩꯅ ꯃꯁꯤꯁꯤꯗ 70 ꯏꯌꯔꯁꯀꯤ ꯃꯇꯨꯡꯁꯤꯗ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ ꯏꯆꯥꯅ ꯄꯤꯔꯛꯄꯕꯨ ꯑꯣꯏꯔꯣ ꯑꯃꯅ ꯄꯤꯔꯛꯄꯕꯨ ꯑꯣꯏꯔꯣ ꯑꯩꯒꯤ ꯑꯦꯅꯤ ꯑꯩꯒꯤ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩ ꯁꯃꯥꯖꯗ ꯑꯗꯨꯝ ꯑꯩ ꯀꯠꯊꯣꯛꯆꯔꯝꯒꯦ ꯍꯥꯏꯅ ꯈꯜꯂꯀꯥꯟꯗ ꯌꯥꯝꯅ ꯄꯤꯔꯛꯄꯒꯤ ꯋꯥꯐꯝ ꯅꯠꯇꯕ ꯐꯤ ꯑꯃꯇꯪ ꯄꯤꯔꯒꯁꯨ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯂꯩꯇꯕ ꯐꯤ ꯑꯃꯗ ꯑꯩꯒꯤ ꯏꯟꯅꯕꯗꯨꯗ ꯃꯔꯣꯟ ꯌꯥꯝ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯅꯥꯒꯨꯝꯕ ꯑꯝꯗ ꯄꯤꯖꯕ ꯀꯥꯏꯅ ꯋꯥꯈꯜ ꯂꯩꯖꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯉꯁꯥꯏꯒꯤ ꯅꯍꯥꯟꯒꯤ ꯅꯨꯃꯤꯠ ꯑꯃꯈꯛꯇ ꯐꯦꯁꯕꯨꯛꯅꯁꯨ ꯄꯩꯁా ꯄꯤꯔꯛꯑꯦ ꯍꯥꯏꯌꯦ ꯃꯌꯥꯝ ꯌꯦꯡꯕꯒꯤ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯑꯩꯅ ꯏꯆꯥꯅꯨꯄꯤꯅ ꯍꯥꯏ ꯑꯩꯉꯣꯟꯗ ꯏꯃꯥ ꯅꯪ ꯀꯔꯤ ꯂꯩꯗꯣꯏꯅꯣ ꯅꯣ ꯑꯩ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯅꯨꯡꯁꯤꯅ ꯄꯤꯔꯛꯄ ꯏꯟꯕ ꯐꯤꯁꯤꯗꯤ ꯑꯩꯅ ꯍꯌꯦꯡ ꯍꯦꯛꯇ ꯄꯤꯊꯣꯛꯆꯔꯣꯏꯀꯣ ꯑꯩ ꯅꯨꯡꯁꯤꯅ ꯏꯜꯂꯤꯀꯣ ꯃꯗꯨ ꯑꯩ ꯏꯟꯗꯕ ꯑꯣꯏꯖꯔꯒꯦ ꯌꯥꯗꯕꯅꯤꯅ ꯏꯃꯥꯅ ꯀꯔꯤꯕ ꯄꯤꯊꯣꯔꯛꯑꯒꯦ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦ ꯑꯗꯨ ꯑꯣꯏꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛꯁꯦ ꯑꯁꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥꯒꯁꯦ ꯀꯌꯥꯅꯣ ꯚꯤꯌꯨꯋꯔꯒꯤꯔ ꯈꯪꯗꯦ ꯑꯩ ꯏꯆꯥꯅꯨꯄꯤꯅ ꯀꯌꯥꯅꯣ ꯗꯣꯂꯔ ꯂꯩꯔꯦꯌꯦ ꯑꯗꯨꯗꯤ ꯀꯩꯗꯧꯗꯣꯔꯤꯅ ꯍꯪꯀꯥꯟꯗ ꯑꯩꯅ ꯑꯗꯨꯗꯤ ꯑꯩꯒꯤꯗꯃꯛꯇ ꯁꯤꯒꯨꯝꯕꯁꯤꯗ ꯑꯩꯒꯤ ꯀꯩꯅꯣ ꯃꯅꯤ ꯁꯦꯚꯤꯡ ꯑꯃ ꯊꯝꯃꯤ ꯃꯗꯨ ꯕꯦꯡꯛꯇꯒꯗꯤ ꯊꯝꯖꯗꯦ ꯑꯩ ꯇꯣꯉꯥꯟꯅ ꯑꯩꯒꯤ ꯀꯩꯅꯣ ꯑꯃꯗ ꯊꯝꯖꯔꯀꯥꯟꯗ ꯑꯉꯥꯡꯁꯤꯡ ꯌꯥꯝꯅ ꯋꯥꯅ ꯂꯥꯏꯔꯤꯛꯀꯗꯤ ꯇꯝꯅꯤꯡꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯞꯄꯣꯔꯠꯀꯁꯤ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯑꯩꯗꯤ ꯃꯤꯡꯖꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯒꯗꯤ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯤꯅꯤꯒꯤ ꯄꯥꯕ ꯃꯇꯝꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯃꯣꯁꯅꯦꯜ ꯄꯣꯛꯏꯗꯅ ꯃꯥꯅ ꯃꯇꯝꯗꯨꯗ ꯂꯨꯄꯥ 5 ꯂꯧꯕ ꯆꯠꯄꯒꯤ ꯃꯇꯥꯡꯗꯣ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯑꯗꯨꯒꯨꯝꯕ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯐꯪꯉꯤꯕ ꯄꯩꯁꯥꯁꯦ ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯀꯠꯊꯣꯛꯆꯕ ꯉꯝꯗ꯭ꯔꯁꯨ ꯂꯩꯈꯤꯗ꯭ꯔꯀꯥꯟꯗꯅꯦ ꯑꯗꯨꯒꯨꯝꯕꯗ ꯊꯝꯕꯤꯌꯨꯀꯣ ꯑꯩꯅ ꯑꯩ ꯏꯆꯥꯁꯤꯡꯗ ꯁꯤꯟꯅꯖꯒꯅꯤ ꯑꯗꯨꯅ ꯚꯥꯕꯣꯛꯁꯦ ꯃꯁꯤꯡ ꯌꯥꯝꯃꯒꯗꯤ ꯄꯩꯁꯥꯒꯁꯨ ꯐꯪꯉꯦꯌꯦ ꯑꯩꯗꯤ ꯏꯃꯥꯄꯨꯡꯗꯩ ꯇꯥꯗ꯭ꯔꯤ ꯈꯪꯗ꯭ꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯑꯩ ꯁꯦꯡꯒꯥꯎꯗ ꯍꯥꯞꯆꯟꯕꯒꯨꯝꯕꯅꯤ ꯏꯆꯥꯅꯨꯄꯤꯗ ꯑꯗꯨꯝ ꯊꯝꯃꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯀꯣꯟꯅꯈꯤꯔꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯐꯟꯗꯤꯡꯗꯣ ꯑꯩꯒꯤ ꯂꯩꯕ ꯃꯇꯝꯗꯁꯨ ꯃꯗꯨꯗ ꯐꯟꯁꯦ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯉꯁꯤꯒꯤ ꯄꯕ꯭ꯂꯤꯛꯀꯤ ꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯚꯥꯕꯣꯛ ꯌꯥꯝꯃꯦꯅ ꯄꯩꯁꯥ ꯗꯣꯂꯔ ꯀꯌꯥꯅꯣ ꯇꯨꯇꯥ ꯅꯉꯣꯟꯗ ꯂꯩꯔꯤꯗꯣ ꯑꯩ ꯈꯪꯗꯦꯀꯣ 100 ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯍꯥꯏ ꯑꯗꯨꯒꯤꯗꯨꯅ ꯍꯧꯔꯀꯥꯟꯗ ꯊꯝꯖꯤꯜꯂꯅꯤ ꯑꯩꯒꯤ ꯁꯣꯝꯗꯒꯤ ꯈꯤꯇꯪ ꯄꯩꯁꯥ ꯂꯥꯛꯄ ꯑꯣꯏꯔꯒꯁꯨ ꯏꯆꯥꯅ ꯄꯤꯔꯛꯄꯗ ꯈꯔ ꯑꯩꯒꯤ ꯁꯤꯖꯤꯟꯅꯅꯕ ꯑꯩꯒꯤ ꯍꯤꯗꯥꯛ ꯂꯩꯅꯕ ꯑꯩꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯇꯧꯅꯕ ꯇꯧꯈ꯭ꯔꯀꯥꯟꯗ
ꯂꯩꯔꯀꯥꯟꯗ ꯑꯩ ꯐꯟ ꯑꯃ ꯊꯝꯖꯕ ꯍꯧꯖꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯕꯤꯕ ꯑꯉꯥꯡ ꯑꯃ ꯃꯦꯗꯤꯀꯦꯜ ꯈꯜꯂꯦꯅ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ IAS ꯀꯤ ꯀꯣꯆꯤꯡ ꯌꯥꯝ ꯌꯥꯎꯅꯤꯡꯉꯒ ꯃꯥꯒꯤꯗꯤ ꯄꯩꯁꯥ ꯀꯗꯤ ꯁꯨꯛꯂꯩ ꯂꯩꯖꯗꯕ ꯑꯗꯨ ꯃꯥꯏ ꯀꯣꯆꯤꯡꯗꯨꯗ ꯑꯩꯅ ꯂꯣꯏꯅ ꯄꯤꯕ ꯉꯝꯗ꯭ꯔꯒꯁꯨꯀꯣ ꯑꯩꯒꯤ ꯐꯟꯁꯤꯗꯒꯤ ꯅꯪꯒꯤ ꯀꯣꯆꯤꯡꯗꯨꯒꯤꯗꯃꯛꯇ ꯑꯩ ꯄꯩꯁꯥ ꯈꯤꯇꯪ ꯗꯣꯅꯦꯠ ꯇꯧꯒꯦ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯑꯩꯉꯣꯟꯗ ꯂꯩꯖꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩ ꯄꯥꯕ ꯉꯝꯃꯤꯈꯩꯗꯤ ꯑꯗꯨꯝ ꯄꯥꯖꯒꯦ ꯉꯁꯤꯁꯨ ꯑꯩꯅ ꯄꯨꯡ ꯑꯃ ꯐꯥꯎꯗꯤ ꯄꯥꯒꯦꯅ ꯈꯜꯂꯀꯥꯟꯗ ꯄꯥꯔꯛꯄꯗ ꯈꯔ ꯋꯥꯔꯛꯄꯗꯣ ꯈꯔ ꯈꯅꯥꯎꯔꯣꯝꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯗꯨꯒꯤ ꯂꯦꯞꯄꯩ ꯋꯥꯅꯤ ꯑꯩ 2 hours 2.5 ꯐꯥꯎꯗꯤ ꯑꯗꯨꯝ ꯐꯖꯅ ꯄꯥꯔꯝꯕꯅꯤ 2017ꯗꯗꯤ ꯑꯗꯨ ꯏꯅꯔꯖꯤꯁꯤ ꯈꯔ ꯂꯣ ꯑꯣꯏꯊꯔꯛ ꯃꯥꯜꯂꯦ ꯈꯤꯇꯪ ꯋꯥꯔꯛꯄꯗ ꯑꯩ ꯑꯗꯨꯝ ꯀꯞ ꯇꯧꯔꯛꯄꯗꯨꯗ ꯑꯩ ꯑꯗꯨꯝ ꯇꯣꯛꯄꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯥꯕ ꯍꯧꯁꯤꯔ ꯀꯥꯏꯅꯀꯣ ꯈꯜꯂꯤꯖꯥꯠꯅꯤ ꯑꯗꯨ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩ ꯈꯨꯔꯨꯝꯖꯔꯒꯦ ꯑꯗꯩꯗ ꯉꯁꯥꯏꯒꯤ ꯏꯃꯥꯅ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯄꯥꯔꯠꯂꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯧꯔꯛꯑꯕꯅꯤ ꯑꯩꯈꯣꯏꯅ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯟ ꯔꯦꯖꯤꯡ ꯑꯥꯔꯠꯇꯒꯤ ꯑꯣꯏꯔꯣ ꯑꯃ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯅ ꯀꯥꯡꯒꯨꯏ ꯍꯣꯞꯀꯤ एजुकेशनꯁꯤ ꯇꯧꯈꯤꯕꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯄꯦꯂꯦꯇꯤꯚꯀꯤ ꯇꯧꯈꯤꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯀꯣꯚꯤꯗꯀꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯗꯤꯐ꯭ꯔꯦꯟ ꯇꯧꯈꯤꯕꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯇꯧꯔꯤ ꯑꯗꯨꯅ ꯉꯁꯥꯏ ꯏꯃꯥꯅ ꯉꯁꯥꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯃꯁꯤꯗ ꯃꯥꯒꯤ एजुकेशनꯒꯤ ꯂꯝꯗ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯕꯕꯥꯒ ꯏꯃꯥꯒꯁꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯥꯏꯐꯁꯤꯗ ꯐꯤꯔꯣꯟ ꯁꯦꯠꯄ ꯑꯗꯒꯤ ꯒꯥꯔꯤ ꯇꯣꯡꯕ ꯑꯗꯣꯝꯂꯣꯝꯗ ꯅꯠꯇꯕ ꯂꯥꯏꯔꯤꯛꯁꯤ ꯇꯝꯕꯁꯤꯅ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯍꯥꯏꯕꯁꯤꯒꯤ ꯚꯦꯂ꯭ꯌꯨꯁꯦ ꯃꯁꯤ ꯂꯥꯛꯄꯁꯤꯗ ꯑꯩꯒꯤ ꯑꯍꯥꯟꯕ ꯄ꯭ꯔꯣꯖꯦꯛꯁꯤꯁꯨ ꯑꯩꯈꯣꯏꯅ ꯏꯃꯥ ꯏꯄꯥ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯤ ꯍꯥꯏꯅ ꯇꯧꯈꯤꯕꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯃꯥ ꯏꯄꯥ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯕꯕꯥꯒ ꯏꯃꯥꯗ ꯗꯦꯗꯤꯀꯦꯠ ꯇꯧꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁ꯭ꯀꯣꯂꯔꯁꯤꯞ ꯑꯃ ꯁꯦꯝꯃꯒ ꯁ꯭ꯀꯣꯂꯔꯁꯤꯞꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯗ ꯃꯣꯏꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯇꯧꯕ ꯉꯝꯖꯗ꯭ꯔꯒꯁꯨ ꯄꯤꯛꯅ ꯃꯣꯏꯒꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯐꯦꯁꯕꯨꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯇꯧꯊꯣꯛꯆꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯁꯦ ꯃꯦꯝꯕꯔꯁꯤꯞ ꯑꯣꯏꯕꯤꯌꯨ ꯃꯦꯝꯕꯔꯁꯤꯞ ꯑꯣꯏꯔꯒꯗꯤ ꯐꯦꯁꯕꯨꯛꯅ ꯑꯩꯈꯣꯏꯗ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯁꯦ ꯃꯗꯨꯀꯥꯟꯗ ꯈꯔ ꯅꯨꯡꯉꯥꯏꯈꯤꯗꯦ ꯀꯩꯒꯤꯅꯣꯒ ꯑꯩꯅ ꯁꯕꯁꯀ꯭ꯔꯤꯞꯁꯟꯒꯤ ꯆꯣꯡꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯕꯁꯤꯗ ꯌꯥꯝꯅ ꯃꯤ ꯇꯔꯥꯃꯨꯛꯇꯤ ꯑꯣꯏ ꯀꯩꯅꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯈꯤ ꯑꯗꯨꯒ ꯃꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯁꯤ ꯑꯩꯅ ꯖꯁ ꯐꯦꯁꯕꯨꯛꯅꯗꯤ ꯅꯪ ꯃꯤ 500 ꯄꯨꯊꯣꯔꯛꯑꯗꯤ ꯃꯥꯅ ꯐꯟꯗꯤꯡꯗꯨ ꯇꯧꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝꯅ ꯀꯥꯟꯅꯍꯧꯒꯗꯕ ꯑꯗꯨ ꯉꯝꯈꯤꯗꯦ ꯑꯩꯈꯣꯏꯅ ꯐꯦꯁꯕꯨꯛꯅ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯑꯒꯁꯨ ꯃꯇꯝꯗꯨꯗ ꯃꯤ ꯇꯔꯥꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯈꯤꯕ ꯑꯗꯨꯒ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯃꯣꯏꯅ ꯈꯔ ꯄꯤꯔꯛꯄ ꯑꯗꯨꯒꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯅ $100 ꯄꯤꯔꯛꯑꯦ ꯑꯗꯨꯅꯤ ꯏꯃꯥꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯥꯝꯗ ꯇꯝꯃꯤꯁꯦ $100ꯁꯤ ꯂꯨꯄꯥ 7,000 ꯃꯨꯛꯀꯤ ꯆꯥꯡꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏꯅ 2017ꯗꯩ ꯄꯥꯔꯛꯑꯀꯥꯟꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯐꯪꯉꯛꯄꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯤꯞꯁꯟ ꯇꯧꯕꯤꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯐꯟꯗꯤꯡꯗꯣ ꯍꯦꯟꯅ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩ ꯑꯗꯨꯒꯤ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯕꯅꯤꯗ ꯑꯗꯒꯤ ꯉꯁꯤꯒꯤ ꯏꯙꯧ ꯍꯥꯏꯅ ꯑꯩꯅ ꯀꯧꯖꯔꯒꯦꯀꯣ ꯏꯃꯥꯅ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯔꯕꯅꯤꯅ ꯏꯙꯧ ꯕꯤꯅꯣꯏꯒꯤ ꯋꯥꯔꯤꯁꯤ ꯑꯩꯅ ꯁꯨꯝ ꯇꯥꯔꯛꯄ ꯀꯥꯟꯗ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯃꯥꯅ ꯀꯣꯇꯟ ꯀꯣꯂꯦꯖꯀꯤꯗ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯕꯐꯦꯂꯣ ꯀꯥꯏꯅ ꯀꯧꯔꯀꯥꯟꯗ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯃꯤꯗꯨꯗ ꯃꯉꯛꯇꯨꯗ ꯁꯥꯏꯅꯒ ꯅꯤꯛꯄꯗꯣ ꯑꯗꯨꯒꯤ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯎꯠꯄꯁꯦ ꯃꯁꯤꯁꯤꯅ ꯑꯩꯉꯣꯟꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯦꯁꯕꯨꯛ ꯅꯠꯇ꯭ꯔꯒꯅ ꯌꯨꯇ꯭ꯌꯨꯕꯇ ꯀꯃꯦꯟꯠ ꯂꯥꯛꯄꯁꯦ ꯑꯩ ꯀꯌꯥ ꯃꯋꯥ ꯂꯧꯒꯟꯗꯦꯀꯣ ꯑꯗꯨꯏꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯀꯃꯦꯟꯇꯤ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯑꯩꯅ ꯁꯤꯗ ꯇꯧꯖꯔꯤꯁꯦ ꯌꯥꯝꯅ ꯃꯇꯝ ꯂꯩꯗꯅ ꯌꯥꯝ ꯋꯥꯅ ꯇꯧꯖꯔꯤꯅꯦꯅ ꯑꯩꯅ ꯑꯗꯨꯝ ꯃꯌꯥꯝꯗꯁꯨ ꯑꯩ ꯁꯦꯌꯔ ꯇꯧꯖꯔꯤ ꯑꯗꯨꯒ ꯀꯃꯦꯟꯁꯤꯗ ꯌꯥꯝꯅ ꯖꯨꯒꯣꯠ ꯆꯥꯗꯕ ꯀꯃꯦꯟ ꯈꯔ ꯂꯥꯛꯄ ꯃꯁꯤꯗ ꯂꯥꯛꯏꯕ ꯀꯃꯦꯟꯁꯤ ꯑꯉꯥꯡ ꯑꯃꯗꯒꯤ ꯂꯣꯟꯁꯨ ꯃꯥꯟꯗꯦ ꯃꯁꯤ ꯑꯍꯟ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯃꯤꯡ ꯑꯣꯏꯅꯗꯤ ꯄꯟꯖꯔꯔꯣꯏ ꯑꯗꯨꯒ ꯃꯥꯅ ꯑꯁ ꯋꯥꯔꯤ ꯂꯤꯕ ꯍꯩꯇꯦ ꯍꯟꯖꯤꯟ ꯋꯥꯔꯤ ꯂꯤꯕ ꯍꯧꯖꯤꯛ ꯆꯠꯅꯗ꯭ꯔꯦ ꯔꯤꯍꯥꯔꯁꯦꯜ ꯇꯧꯔꯒ ꯋꯥꯔꯤ ಲಿಬಿಯು ಮತ್ತಂ ಅರೆಂಬದ ಮಂಗಲ್ಲೇಕ ಹಾಯಬಸೆ ಮಸಿಗಿ ಮೀಸೆ ಐ ಮಾಂಗದ ಲೈರದಿ ngसाइगी इधौ बिनोइना स्माइना निए आइदो
ꯑꯗꯨꯃꯥꯏꯅ ꯑꯩ ꯅꯤꯛꯅꯤꯡꯉꯦꯕ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯇꯧꯖꯔꯤꯁꯤ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯅ ꯁꯨꯡꯈꯪ ꯈꯪꯗꯅ ꯍꯦꯛꯇ ꯀꯩꯅꯣ ꯀꯃꯦꯟ ꯑꯃ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯝꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯇꯥꯕꯤꯅꯤꯡꯗ꯭ꯔꯒꯗꯤ ꯇꯥꯕꯤꯒꯅꯨ ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯑꯃ ꯃꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯒꯗꯤ ꯁꯤꯒꯨꯝꯕ ꯊꯝꯕꯤꯔꯝꯒꯅꯨ ꯍꯥꯏꯅ ꯉꯁꯤ ꯈꯟꯖꯩ ꯑꯗꯨꯅ ꯃꯁꯤꯃꯇꯪ ꯑꯩ ꯁꯦꯌꯔ ꯇꯧꯖꯍꯧꯒꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯗꯨꯏ ꯃꯇꯥꯡꯗꯨꯗꯤ ꯏꯕꯦꯝꯃ ꯀꯩꯝꯇ ꯈꯜꯂꯨꯅꯣ ꯍꯥꯏꯕꯗꯤ ꯁꯤꯒꯨꯝꯕ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯛꯀꯅꯤ ꯁꯣꯁꯥꯏꯇꯤꯁꯤ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯑꯐꯕ ꯉꯥꯛꯇ ꯃꯆꯪ ꯉꯥꯛꯇ ꯂꯧꯕ ꯌꯥꯕ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯇꯥꯕꯁꯦ ꯌꯥꯝ ꯋꯥꯕꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯇꯥꯕ ꯌꯥꯝ ꯋꯥꯕ ꯀꯩꯅꯣꯅꯦ ꯖꯥꯇꯤꯅꯦꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯋꯥ ꯉꯥꯡꯕꯁꯦ ꯏꯃꯨꯡꯗꯕꯨ ꯑꯣꯏꯔꯣꯀꯣ ꯑꯍꯟꯅꯅꯦ ꯋꯥ ꯉꯥꯡꯕꯗꯅꯦ ꯂꯣꯏꯅꯃꯛ ꯇꯥꯕ ꯉꯝꯅꯗꯦꯕ ꯎꯍꯟꯅꯤꯡꯉꯛꯄ ꯑꯗꯨꯒ ꯑꯍꯟꯗꯨꯅ ꯉꯥꯡꯉꯤꯗꯨ ꯂꯣꯏꯅꯃꯛ ꯇꯥꯔꯝꯃꯒꯗꯤ ꯃꯥꯅ ꯇꯨꯃꯤꯟꯅ ꯁꯥꯏꯂꯦꯟꯂꯤ ꯇꯥꯔꯝꯃꯒꯗꯤ ꯃꯉꯣꯟꯗ ꯃꯣꯔꯦꯜ ꯃꯌꯥꯝ ꯑꯃ ꯄꯤꯔꯝꯒꯅꯤ ꯑꯗꯨꯅ ꯀꯔꯤꯝꯇ ꯁꯥꯎꯅꯤꯡꯉꯨꯅꯨ ꯄꯥꯕꯨꯡꯗꯧꯅꯁꯨ ꯅꯤꯛꯅꯤꯡꯉꯨꯅꯨ ꯃꯤ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗꯅꯦ ꯃꯥꯅ ꯍꯥꯏꯔꯤꯗꯣ ꯑꯩꯈꯣꯏꯅ ꯊꯕꯛꯁꯤ ꯇꯧꯗꯅ ꯍꯥꯏꯕꯤꯔꯛꯏꯅꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯩ ꯇꯧꯕꯇꯕꯨ ꯁꯥꯍꯤꯇ꯭ꯌ ꯍꯩꯕꯒꯤ ꯊꯣꯡꯁꯤꯗ ꯂꯥꯛꯑꯒꯗꯤ ꯐꯤꯖꯣꯟꯗꯤ ꯈꯤꯇꯪ ꯐꯖꯅ ꯁꯦꯠꯂꯒ ꯍꯥꯏꯕꯤꯌꯨ ꯍꯥꯏꯖꯕꯅꯦ ꯑꯩꯅ ꯑꯣꯜꯋꯦꯁ ꯇꯥꯏꯝ ꯑꯩꯅ ꯄꯥꯔꯤꯕ ꯔꯥꯏꯇꯔꯗꯨꯗꯒꯁꯨ ꯊꯤꯅ ꯍꯥꯏꯔꯛꯄ ꯌꯥꯎꯔꯤꯕꯅꯤ ꯃꯇꯝꯗꯨꯗ ꯀꯃꯦꯟ ꯄꯥꯊꯣꯔꯛꯄꯁꯤꯗ ꯑꯩꯅ ꯑꯗꯨꯝ ꯔꯤꯀ꯭ꯋꯦꯁ ꯇꯧꯏ ꯏꯕꯨꯡꯉꯣ ꯅꯠꯇ꯭ꯔꯒꯅ ꯏꯕꯦꯝꯃ ꯁꯃꯥꯖꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯤ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯁꯦꯠꯄ ꯐꯤ ꯁꯦꯒꯥꯏꯕ ꯑꯃ ꯁꯦꯠꯆꯕꯗꯣ ꯊꯣꯛꯑꯒ ꯃꯤꯗꯨ ꯑꯣꯛꯇꯦꯗꯅ ꯑꯩꯈꯣꯏꯅ ꯃꯤꯗꯨꯒꯤ ꯕꯦꯕꯥꯔꯅꯦꯕ ꯐꯤ ꯑꯃꯒ ꯑꯅꯧꯕ ꯐꯤ ꯑꯃ ꯀꯣꯏꯁꯜꯂꯒ ꯑꯩꯅ ꯃꯤꯗꯨ ꯎꯅꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯥꯍꯤꯇ꯭ꯌꯁꯤꯗꯁꯨ ꯇꯥꯕꯤꯅꯤꯡꯕꯔꯒꯁꯨ ꯇꯥꯕꯤꯌꯨ ꯃꯁꯤꯗ ꯀꯝꯄꯜꯁꯔꯤ ꯇꯥꯗ ꯌꯥꯗꯦꯅ ꯐꯣꯔꯁ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯒꯅꯦ ꯉꯥꯡꯕ ꯃꯇꯝꯗ ꯕꯦꯕꯥꯔꯒ ꯂꯣꯏꯅꯅ ꯉꯥꯡꯕꯤꯔꯒꯗꯤ ꯊꯛꯁꯤ ꯈꯥꯁꯤ ꯑꯍꯟ ꯑꯃꯒ ꯑꯉꯥꯡ ꯑꯃꯒ ꯉꯥꯡꯕ ꯃꯇꯝꯗ ꯊꯛꯁꯤ ꯈꯥꯁꯤꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯃꯁꯛ ꯈꯪꯕꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯗꯨ ꯃꯥ ꯁꯔꯁꯇꯤꯒ ꯈꯔ ꯐꯖꯅ ꯂꯣꯏꯅꯗꯕ ꯑꯗꯨꯒꯤ ꯔꯤꯖꯜꯇꯨꯅꯅꯦ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯍꯜꯂꯤꯅꯤ ꯅꯨꯡꯉꯥꯏꯇꯕ ꯀꯩꯝꯇ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯅ ꯁꯣꯁꯥꯏꯇꯤꯁꯤ ꯁꯦꯝꯃꯤꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯋꯥ ꯉꯥꯡꯕꯤꯕ ꯇꯥꯔꯒꯗꯤ ꯐꯣꯟ ꯈꯨꯝꯕ ꯐꯥꯎꯗ ꯔꯦꯁꯄꯣꯟꯁ ꯇꯧꯕ ꯐꯥꯎꯗ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯂꯥꯏꯔꯤꯛꯁꯨ ꯍꯩꯈ꯭ꯔꯕ ꯑꯩꯒꯁꯨ ꯈꯪꯅꯕꯀꯣ ꯑꯩꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯨꯕ ꯃꯇꯝꯁꯦ ꯃꯥꯅ ꯍꯥꯏꯔꯛꯄ ꯂꯣꯟꯁꯦ ꯃꯥꯅꯕꯨꯗꯤ ꯍꯩꯅꯖꯗꯗꯅ ꯉꯥꯡꯉꯝꯒꯅꯤꯀꯣ ꯌꯥꯝꯅ ꯁ꯭ꯂꯦꯡ ꯑꯣꯏꯕ ꯂꯦꯡꯒ꯭ꯋꯦꯖꯀ ꯁꯤꯖꯤꯟꯅꯕ ꯌꯥꯎꯋꯦꯕ ꯃꯥ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯝꯕ ꯌꯥꯏ ꯑꯩ ꯈꯪꯗꯕꯅꯤ ꯑꯩꯁꯨ ꯏꯃꯥꯔꯖꯦꯟꯁꯤꯒꯤ ꯑꯃꯒꯤ ꯃꯥꯗꯤ ꯃꯥꯏ ꯐꯣꯟ ꯅꯝꯕꯔꯗꯤ ꯂꯩꯅ ꯀꯥꯏꯅ ꯍꯪꯉꯨꯕꯗ ꯑꯣꯟꯊꯣꯛꯄ ꯔꯦꯁꯄꯣꯟꯁ ꯑꯩꯉꯣꯟꯗ ꯇꯥꯗꯕ ꯅꯠꯇꯦ ꯏꯝꯐꯥꯜ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥ ꯅꯤꯂꯃꯅꯤꯗꯤ ꯐꯣꯟ ꯍꯥꯡꯗꯣꯛꯑꯝꯃꯒ ꯒꯥꯔꯤ ꯊꯧꯔꯒ ꯃꯌꯨꯝꯗꯕꯨ ꯆꯠꯂꯨꯏ ꯍꯥꯏ ꯁꯥꯎꯅꯤꯡꯃꯟꯗꯅ ꯐꯣꯟꯁꯤ ꯐꯖꯅ ꯈꯨꯝꯃꯛꯇꯦꯅ ꯍꯜꯂꯣ ꯀꯅꯥ ꯑꯣꯏꯔꯝꯅꯣ ꯍꯥꯏꯕꯁꯤ ꯍꯩꯖꯗꯕ ꯀꯅꯥꯅꯣ ꯀꯥꯏꯅ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯑꯗꯩ ꯔꯣꯡ ꯅꯝꯕꯔ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯤꯁꯇꯦꯛ ꯍꯥꯏꯕꯁꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯂꯥꯏ ꯐꯥꯎꯕꯗ ꯃꯤꯁꯇꯦꯛ ꯂꯩꯔꯤꯕꯅꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯄꯪꯈ꯭ꯔꯕ ꯖꯤꯕꯗꯤ ꯍꯥꯏꯔꯨꯅꯨ ꯑꯗꯨꯅ ꯍꯥꯏꯖꯁꯅꯨ ꯏꯆꯥ ꯀꯔꯤꯝꯇ ꯑꯗꯨ ꯇꯥꯕꯤꯅꯨꯁꯨ ꯅꯠꯇꯦꯗ ꯑꯩꯅ ꯍꯥꯏꯕꯤꯒꯅꯨ ꯃꯁꯤꯗ ꯁꯦꯌꯔ ꯇꯧꯖꯕꯒꯤ ꯃꯔꯝꯗꯤ ꯃꯔꯛꯇ ꯁꯤꯒꯨꯝꯕꯁꯦ ꯄꯥꯔꯀꯥꯟꯗ ꯑꯩꯁꯦ ꯇꯧꯅꯤꯡꯉꯛꯇꯕꯁꯨ ꯌꯥꯎꯔꯛꯑꯦꯕ ꯑꯁ ꯑꯩꯅꯒ ꯁꯤꯗꯩꯁꯤꯗ ꯑꯗꯨ ꯀꯔꯤꯝ ꯇꯧꯔꯣꯏ ꯋꯥꯅ ꯀꯔꯤꯝ ꯇꯧꯔꯤꯁꯦ ꯇꯧꯔꯣꯏ ꯑꯩꯁꯦ ꯇꯧꯅꯤ ꯑꯁ ꯇꯣꯛꯑꯁꯤꯗ ꯀꯥꯏꯅ ꯈꯜꯂꯛꯄ ꯌꯥꯎꯋꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯊꯕꯛ ꯇꯧꯕ ꯊꯣꯛꯂꯛꯄꯁꯤ ꯈꯔ ꯑꯗꯨꯝ ꯌꯥꯝꯅ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯅꯣꯛꯑꯀꯥꯟꯗ ꯑꯗꯨꯝ ꯌꯥꯝ ꯐꯅ ꯑꯗꯨꯝ ꯇꯧꯕꯒꯤ ꯅꯤꯡꯕꯒꯤ ꯎꯕ ꯑꯗꯨꯏꯁꯨ ꯑꯩꯈꯣꯏꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯁꯦꯝꯒꯠꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯁꯦꯌꯔ ꯇꯧꯖꯕꯒꯤ ꯋꯥꯅꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯑꯗꯣꯝꯒꯤ ꯃꯣꯠ ꯀꯔꯤ ꯂꯩꯕꯤ ꯍꯥꯏꯕꯗꯨ ꯍꯥꯏꯕꯤꯌꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯃꯁꯤ ꯄꯨꯊꯣꯔꯛꯄ ꯀꯥꯟꯗ ꯀꯃꯦꯟꯁꯦ ꯀꯅꯥꯅꯣꯝꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦꯗ ꯋꯥ ꯑꯃꯅꯤ ꯁꯨꯃꯥꯏꯅ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯁꯤꯗꯩꯁꯤꯗ ꯅꯍꯥꯅꯤ ꯃꯁꯤꯅ ꯀꯩꯅꯣꯅꯤ ꯃꯥꯁꯤ ꯌꯪ ꯄꯔꯁꯟ ꯑꯃꯅ ꯑꯩꯈꯣꯏꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯨꯝꯕ ꯑꯩꯒꯤ ꯃꯈꯥꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯁꯦ ꯈꯪꯉꯨꯗ꯭ꯔꯀꯥꯟꯗ ꯈꯪꯕꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯃꯤꯅꯤ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯀꯤꯞ ꯑꯦꯖꯨꯀꯦꯇꯤꯡ ꯑꯁ ꯃꯣꯔ ꯑꯕꯥꯎꯠ ꯂꯤꯇꯔꯦꯆꯔ ꯍꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯁꯤꯒꯤꯁꯤ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯈꯜꯂꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯠꯇꯦ ꯊꯥꯒꯠꯂꯤꯕ ꯀꯟꯇꯦꯟꯁꯦ ꯑꯗꯨꯝ ꯀꯅꯥꯅꯣꯝꯅꯗꯤ ꯀꯥꯟꯅꯔꯤꯒ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯋꯦꯕ
ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯀꯃꯦꯟ ꯁꯤꯗꯩꯁꯤꯗ ꯃꯁꯤꯃꯥꯏꯅ ꯀꯩꯅꯣꯃ ꯅꯠꯇ꯭ꯔꯒ ꯁꯥꯎꯟꯁꯤ ꯌꯥꯗ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯔꯗꯤ ꯑꯗꯨꯅ ꯐꯤꯗꯕꯦꯛ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯧꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯨꯒ ꯌꯥꯝꯅ ꯇꯔꯥꯏꯅꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯍꯥꯏꯔꯛꯄꯗꯨꯗꯤ ꯃꯗꯨꯗꯤ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯙꯧꯒꯤ ꯅꯣꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩ ꯇꯧꯅꯤ ꯑꯗꯒꯤ ꯑꯃꯅ ꯑꯩꯅ ꯋꯥꯔꯤꯁꯦ ꯁꯥꯔꯕꯅꯤꯅꯀꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯕꯗ ꯃꯇꯝ ꯃꯥꯡꯉꯦꯅ ꯈꯟꯕꯤꯒꯅꯨ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯕꯅꯦ 2017 US ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡꯁꯦ ꯄꯥꯏꯌꯦꯕ ꯄꯥꯕꯁꯦ ꯄꯣꯗꯀꯥꯁꯅꯦ ꯑꯗꯨꯒ ꯊꯥꯗꯣꯛꯇꯅ ꯈꯣꯠꯇꯅ ꯂꯥꯏꯚꯀꯁꯤ ꯇꯧꯕ ꯅꯠꯇꯦ ꯑꯗꯨ ꯀꯩꯗꯧꯔꯦ ꯈꯝꯕ ꯊꯣꯏꯕꯤꯁꯤ ꯄꯥꯕ ꯀꯥꯟꯁꯤꯗ ꯑꯍꯥꯟꯕ ꯆꯦꯞꯇꯔꯁꯤꯗꯅꯦ ꯃꯌꯦꯛ ꯑꯃꯅꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯠꯅ ꯀꯩꯅꯣ ꯃꯨꯛ ꯍꯥꯖꯟꯕ ꯄ꯭ꯔꯤꯟꯠꯇꯨꯗ ꯃꯨꯛ ꯍꯥꯖꯟꯗꯅ ꯃꯌꯦꯛ ꯑꯅꯤꯁꯦ ꯄꯨꯔꯥ ꯁꯝꯖꯟꯅꯕ ꯑꯗꯩꯗꯨꯗ ꯑꯩꯅ ꯃꯨꯟꯅ ꯈꯜꯂꯒꯅꯦ ꯃꯥꯏꯁꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣꯅꯦ ꯑꯩꯈꯣꯏꯁꯨ ꯆꯤꯟꯐꯥ ꯄꯨꯕꯗꯤ ꯅꯠꯇꯕꯅꯤꯅ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯄꯨꯏꯑꯕ ꯃꯗꯨꯗ ꯑꯉꯥꯡ ꯑꯃꯅ ꯀꯃꯦꯟ ꯇꯧꯔꯛꯏꯀꯣ ꯑꯗꯨ ꯑꯩꯒ ꯀꯃꯦꯟꯇꯣ ꯑꯩ ꯍꯥꯏꯖꯒꯦ ꯃꯌꯥꯝꯗ ꯑꯗꯨꯝ ꯑꯩꯒꯤꯗꯤ ꯐꯖꯅ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯐꯖꯅ ꯇꯝꯊꯣꯛꯆꯒꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯨ ꯀꯩꯁꯨ ꯃꯤꯑꯣꯏꯕꯁꯦ ꯑꯣꯃꯣꯔꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯆꯍꯤꯁꯨ ꯐꯅꯌꯥꯝ ꯂꯥꯟझꯜꯂꯛꯑꯦ ꯍꯧꯖꯤꯛ 75ꯅꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯑꯉꯥꯡ ꯑꯃꯅ 2017ꯗꯀꯣ ꯑꯩ ꯀꯌꯥꯝ ꯁꯨꯔꯝꯃꯅꯤ ꯅꯣꯏ ꯄꯥꯔꯒ ꯈꯪꯉꯅꯤꯀꯣ ꯑꯗꯩꯗꯨꯗ ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡꯁꯦ ꯑꯍꯥꯟꯕꯒꯤ ꯀꯩꯅꯣꯅꯤ ꯀꯩꯅꯣꯅꯤ ꯁꯟꯁꯦꯟꯕ ꯑꯗꯨꯒꯤ ꯄꯥꯕꯁꯤꯗ ꯃꯌꯦꯛ ꯑꯅꯤꯁꯦ ꯃꯨꯛ ꯍꯥꯖꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩꯗ ꯑꯩꯅ ꯃꯌꯦꯛꯁꯤ ꯄꯥꯕ ꯑꯃ ꯆꯪꯉꯦꯕ ꯁꯦꯟꯇꯦꯟꯁꯇꯨꯅꯁꯨ ꯑꯗꯨꯝ ꯃꯌꯦꯛꯁꯤ ꯇꯥꯔꯛꯄ ꯂꯩ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯄꯨꯔꯦꯕ ꯑꯉꯥꯡꯁꯤꯅ ꯀꯔꯤ ꯍꯥꯏꯅ ꯏꯔꯛꯏ ꯈꯪꯕ꯭ꯔꯥ ꯄꯥꯕꯗ ꯂꯠꯄꯤꯒꯅꯣꯅ ꯏꯔꯛꯑꯦꯕ ꯑꯗꯨꯒꯤ ꯀꯃꯦꯟꯇꯣ ꯑꯗꯒꯤ ꯑꯃꯨꯛ ꯕꯦꯝꯃ ꯅꯥꯎꯔꯦꯝ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯄꯥꯕꯗ ꯕꯦꯝꯃ ꯅꯥꯎꯔꯦꯝꯅ ꯑꯁ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯅꯤꯀꯣ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯃꯤꯠ ꯎꯔꯔꯣꯏꯗꯕꯅꯦ ꯑꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯇꯥꯕꯁꯦ ꯌꯥꯝ ꯄꯥꯝꯃꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯑꯗꯨꯒꯤ ꯀꯃꯦꯟꯇꯨꯒꯤ ꯄꯔꯦꯡꯗꯨꯗ ꯂꯥꯛꯏꯅꯤꯀꯣ ꯑꯗꯩꯗ ꯄꯥꯕꯗ ꯂꯠꯄꯤꯒꯅꯣꯅ ꯍꯥꯏꯔꯤꯁꯦ ꯑꯩꯁꯨ ꯂꯥꯏ ꯅꯠꯇꯦꯕꯀꯣ ꯂꯥꯏꯔꯤꯛꯇꯨꯗ ꯃꯌꯦꯛꯇꯨ ꯁꯝꯖꯟꯅꯔꯝꯃꯒꯗꯤ ꯍꯣꯔꯦꯟ ꯑꯥꯔꯊꯁꯤ ꯇꯣꯉꯥꯟꯅ ꯆꯠꯈꯤꯗꯅꯕ ꯍꯥꯏꯅ ꯍꯣꯠꯅꯖꯔꯤꯅꯦꯕ ꯋꯥꯅ ꯍꯣꯠꯅꯖꯔꯤꯅꯦꯕ ꯑꯗꯨ ꯍꯥꯏꯖꯤꯜꯂꯛꯏꯅꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ ꯈꯝꯕ ꯊꯣꯏꯕꯤ ꯁꯩꯔꯦꯡꯒꯤ ꯄꯥठ ꯈꯨꯗꯤꯡꯃꯛꯁꯦ ꯑꯉꯥꯡꯁꯤꯡꯅ ꯇꯥꯔꯒ ꯃꯣꯏꯒꯤ ꯁꯦꯂꯦꯕꯁꯀꯤ ꯄꯔꯥꯗꯣ ꯑꯗꯨ ꯀꯩꯅꯣ ꯑꯧꯔꯥꯏꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯍꯟꯅ ꯇꯥꯔꯀꯥꯟꯗ ꯄꯔꯤꯈꯥꯗ ꯅꯝꯕꯔ ꯐꯪꯉꯦꯅꯆꯤꯡꯕ ꯑꯗꯨꯒꯨꯝꯕ ꯀꯃꯦꯟꯁꯨ ꯂꯥꯛꯑꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯉꯁꯥꯏ ꯄꯥꯕꯗ ꯂꯠꯀꯅꯣ ꯍꯥꯏꯕ ꯑꯉꯥꯡꯗꯨꯒꯤ ꯃꯋꯥ ꯂꯧꯔꯒ ꯑꯩ ꯇꯣꯛꯑꯝ ꯇꯥꯔꯒꯗꯤ ꯑꯉꯥꯡ ꯑꯇꯩ ꯀꯥꯟꯅꯒꯗ꯭ꯔꯕ ꯂꯩꯇꯦ ꯑꯗꯨꯒꯤ ꯃꯇꯧꯒꯨꯝꯕꯗꯅ ꯍꯧꯖꯤꯛꯀꯤꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯒ ꯇꯨꯃꯤꯟꯅ ꯃꯔꯥꯏꯅ ꯇꯣꯛꯆꯈꯤꯅꯤ ꯑꯩꯗꯤ ꯑꯗꯨꯒꯤ ꯐꯥꯗꯣꯛ ꯐꯥꯖꯤꯟꯗꯤ ꯑꯩ ꯌꯥꯝ ꯍꯩ ꯃꯃꯤꯡꯗꯨꯗ ꯈꯪꯕꯗ ꯀꯗꯥꯏꯗꯩꯅꯣ ꯑꯗꯨꯝ ꯈꯪꯒꯅꯤ ꯍꯧꯖꯤꯛꯁꯨ ꯈꯪꯉꯤ ꯍꯥꯟꯅꯁꯨ ꯈꯪꯉꯤ ꯐꯥꯏ ꯈꯣꯠꯂꯤ ꯃꯤꯒ ꯐꯥꯈ꯭ꯔꯕꯅꯤ ꯌꯥꯝꯅ ꯐꯥꯕ ꯍꯥꯏꯗꯤ ꯑꯩ ꯄꯨꯂꯤꯁꯀꯤ ꯐꯥꯗꯅ ꯖꯦꯜ ꯆꯪꯍꯟꯕ ꯅꯠꯇꯦꯀꯣ ꯀꯅꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯅꯣ ꯍꯥꯏꯔꯛꯏꯁꯦ ꯍꯥꯏꯁꯤꯃ ꯈꯪꯕꯁꯤꯗꯤ ꯌꯥꯝ ꯂꯥꯏ ꯈꯪꯉ ꯀꯩꯗꯧꯔꯨꯅꯤ ꯑꯩꯈꯣꯏꯗ ꯑꯩꯒꯤꯁꯦ ꯇꯥꯕꯤꯌꯨ ꯅꯪ ꯉꯁꯤꯒꯤ ꯅꯪ ꯇꯥꯕ ꯑꯃꯒꯤꯗꯃꯛꯇ ꯑꯩ ꯀꯥꯟꯅꯕ ꯑꯃ ꯐꯪꯉꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯂꯧꯖꯩ ꯃꯈꯥ ꯇꯥꯅ ꯀꯃꯦꯟ ꯈꯔ ꯂꯧꯈꯠꯆꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯔꯒꯦ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯣꯜ ꯑꯁꯤ ꯇꯥꯃꯤꯟꯅꯕ ꯑꯗꯨꯒ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯒꯤ ꯊꯥꯒꯠꯆꯔꯤ ꯅꯣꯡꯉꯥꯜ ꯌꯦꯡꯈꯣꯝꯅ ꯏꯃꯥꯕꯨ ꯅꯆꯥꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯗꯒꯤ ꯃꯃꯥ ꯁ꯭ꯋꯔꯅꯂꯇꯥ ꯅꯤꯡꯊꯧꯖꯝꯅ ꯏꯕꯤꯔꯛꯏ ꯊꯥꯒꯠꯄꯤꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯖꯩ ꯑꯩꯅꯁꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯁꯨꯃꯥꯏꯅ ꯂꯣꯏꯅꯔꯗꯤ ꯅꯨꯡꯉꯥꯏꯗꯅ ꯂꯥꯏꯐꯁꯦ ꯑꯗꯒꯤ ꯅꯦꯁꯤ ꯅꯤꯔꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯏꯆꯦ ꯁꯥꯗꯅꯥꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯅꯦꯅꯦ ꯖꯃꯨꯅꯥꯁꯨ ꯌꯦꯡꯕꯤꯔꯤ ꯊꯝꯁ ꯑꯞ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯏ ꯑꯗꯨꯅ ꯉꯁꯤꯒꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯏꯃꯥꯒ ꯑꯩꯒ ꯑꯃꯨꯛ ꯂꯥꯏꯚ ꯇꯧꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯏꯃꯥꯁꯨ ꯌꯥꯝꯅ ꯋꯥꯅ ꯃꯥꯒꯤ ꯃꯔꯛꯇ ꯅꯥꯕ ꯌꯦꯛꯄ ꯑꯗꯨꯒꯨꯝꯕ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯚ ꯁꯣꯁꯤ ꯑꯗꯨꯝ ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯕ ꯃꯥꯅ ꯑꯗꯨꯒ ꯋꯤꯛꯂꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯇꯤꯝꯒ ꯇꯧꯔꯒ ꯔꯦꯀꯣꯔꯗꯤꯡ ꯑꯣꯐꯂꯥꯏꯟ ꯑꯣꯏꯅ ꯇꯧꯕ ꯃꯁꯤꯗ ꯃꯥꯒꯤ ꯐꯣꯀꯁ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯑꯗꯣꯝꯅ ꯃꯁꯤꯗ ꯅꯨꯡꯁꯤꯕ ꯀꯃꯦꯟꯠ ꯑꯃ
ꯊꯥꯕꯤꯔꯛꯑꯒꯗꯤ ꯏꯃꯥꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯊꯕꯛ ꯆꯤꯟꯕ ꯑꯗꯒꯤ ꯍꯧꯖꯤꯛꯁꯦ ꯀꯣꯚꯤꯗꯀꯤ ꯃꯇꯥꯡꯁꯨ ꯂꯩꯕꯅꯤꯅ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯈꯔ ꯑꯗꯨꯝ ꯗꯤꯄ꯭ꯔꯦꯁꯤꯞ ꯑꯣꯏꯕ ꯃꯨꯗ ꯑꯃꯗꯤ ꯂꯩ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯃꯤ ꯎꯁꯤꯠꯇꯕꯒꯤ ꯀꯃꯦꯟ ꯊꯥꯔꯛꯑꯒꯗꯤꯀꯣ ꯑꯩꯗꯤ ꯃꯔꯛ ꯃꯔꯛꯇ ꯑꯩ ꯇꯣꯛꯑꯒꯦ ꯀꯥꯏꯅ ꯑꯩꯗꯤ ꯏꯃꯥꯗ ꯑꯅꯤ ꯑꯍꯨꯝꯂꯛꯀ ꯍꯥꯏꯔꯕꯅꯦ ꯇꯣꯛꯑꯒꯦꯗ ꯑꯩ ꯃꯁꯤ ꯑꯩ ꯊꯕꯛꯁꯨ ꯌꯥꯝ ꯆꯤꯜꯂꯦ ꯑꯣꯐꯤꯁꯀꯤꯁꯨ ꯀꯩꯅꯣ ꯇꯧꯔꯤ ꯈꯣꯠꯂꯤꯅ ꯑꯩ ꯇꯜꯂꯛꯄ ꯌꯥꯎꯏ ꯑꯗꯣ ꯅꯣꯃꯤ Ningna, please don't be discouraged. Let's keep on working with this unique project. Comments from those who hates new innovative shall be ignored. Aina ibirai. Aduna mayamgi wa tabada nungai. Aina sum aigi kitang nungai zadabadu imong amani haina khalaga puntok jabani. Matang asida ima loisalasira kari hai pining balay bi. ꯂꯣꯏꯁꯜꯂꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯣꯏꯁꯟꯖꯔꯦ ꯇꯧꯖꯁꯅꯨ ꯑꯉꯥꯡ ꯒ꯭ꯌꯥꯟ ꯇꯥꯖꯗꯣꯏꯅꯤ ꯁꯔꯁꯇꯤꯒ ꯈꯤꯇꯪ ꯍꯦꯟꯅ ꯅꯛꯅꯔꯀꯥꯟꯗ ꯐꯔꯛꯀꯗꯕ ꯑꯅꯥꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛꯄꯨ ꯍꯧꯖꯤꯛ ꯈꯨꯔꯨꯝꯖꯔꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯁꯣꯏꯗꯅ ꯌꯦꯡꯈꯠꯄꯤꯌꯨ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔ .comꯗ ꯍꯧꯖꯤꯛ ꯊꯥꯖꯆꯅꯨ ꯑꯁꯤ ꯃꯌꯥꯏ ꯑꯣꯏꯁꯤꯜꯂꯛꯑꯦ ꯃꯌꯥꯏ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯌꯥꯝꯅ ꯊꯥꯖꯆꯅꯨꯁꯦ ꯑꯩꯈꯣꯏꯅ ꯄꯥꯕ ꯀꯥꯟꯗ ꯃꯌꯥꯝꯅꯗꯤ ꯕꯨꯛ ꯑꯃ ꯑꯣꯏꯅ ꯎꯕ ꯑꯗꯨꯒ ꯑꯩꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯈꯪꯉꯛꯄ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔ ꯈꯪꯉꯛꯄꯁꯤꯗ ꯊꯥꯖꯆꯅꯨꯁꯦ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯈꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃ ꯍꯧꯔꯛꯄ ꯍꯥꯏꯁꯦ ꯁꯤꯗ ꯑꯣꯗꯤꯑꯣ ꯕꯨꯛ ꯑꯃ ꯔꯦꯀꯣꯔꯗ ꯇꯧꯕꯁꯤꯗ ꯄꯥꯔꯣ ꯍꯥꯏꯅ ꯃꯁꯤꯒꯨꯝꯕꯒꯤ ꯔꯥꯏꯠ ꯄꯤꯕꯁꯦ ꯁꯤꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯗ ꯗꯥꯛꯇꯔ ꯖꯣꯙꯆꯟꯗ꯭ꯔꯅ ꯃꯥꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯑꯩꯉꯣꯟꯗ ꯃꯥ ꯇꯧꯁꯤ ꯍꯥꯏꯅ ꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯀꯩꯅꯣ ꯄ꯭ꯔꯣꯖꯦꯛꯁꯦ ꯍꯧꯈ꯭ꯔꯀꯥꯟꯗ ꯃꯥꯅ ꯃꯔꯛꯇ ꯂꯩꯈꯤꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯅ ꯄꯥꯔꯛꯄ ꯍꯧꯔꯛꯄꯁꯤda ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯔꯦꯀꯜ ꯍꯥꯏ ꯋꯥꯔꯗꯇꯤ ꯅꯠꯇꯦ ꯀꯩ ꯍꯥꯏꯒꯗꯣꯏꯅꯣ ꯋꯥꯔꯗꯇꯨꯗꯤ ꯈꯪꯗ꯭ꯔꯦ ꯊꯥꯖꯗꯕ ꯑꯩꯈꯣꯏ ꯃꯥꯅ ꯆꯦꯞꯇꯔ 25ꯁꯦ ꯁꯤ ꯄꯥꯕꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯊꯥꯗꯣꯛꯄꯁꯤꯗ ꯂꯣꯏꯔꯛꯀꯗꯣꯔꯦꯕ ꯑꯗ 25ꯁꯦ ꯄꯥꯕ ꯂꯣꯏꯔꯀꯥꯟꯗ ꯀꯩꯅꯣ ꯗꯥꯛꯇꯔ ꯖꯣꯙꯁꯦ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯗꯨꯒ 26 ꯆꯦꯞꯇꯔꯁꯤꯗ ꯑꯃꯨꯛ ꯃꯥꯒꯤ ꯆꯦꯞꯇꯔꯁꯤꯗ ꯀꯔꯤ ꯑꯣꯏꯔꯝꯒꯦꯗ ꯂꯩꯈꯤꯗꯕꯒꯤ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔ ꯑꯃꯒꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯔꯤꯆꯨꯋꯦꯜ ꯎꯠꯄꯗꯨꯗ ꯑꯩꯈꯣꯏꯗ ꯃꯗꯨ ꯄꯥꯕꯗ ꯀꯩꯅꯣꯝꯃ ꯐꯥꯎꯈꯤꯕ ꯑꯃ ꯌꯥꯎꯋꯤ ꯏꯃꯥ ꯅꯤꯡꯁꯤꯡꯕꯤꯕ꯭ꯔꯥ ꯑꯩ ꯌꯥꯝꯅ ꯃꯤꯠꯅ ꯎꯅꯗꯤ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯑꯃꯨꯛ ꯇꯥꯔꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯑꯦꯗꯤꯇꯤꯡ ꯇꯧꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝꯅꯗꯤ ꯀꯩꯅꯣ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯃꯁꯤ ꯖꯁ ꯑꯣꯗꯤꯑꯣ ꯕꯨꯛ ꯑꯃ ꯁꯠ ꯊꯥꯗꯣꯛꯄ ꯑꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯖꯔꯅꯤ ꯑꯃ ꯌꯥꯎꯔꯤꯑꯕ ꯁꯤꯗꯩꯁꯤꯗ ꯑꯗꯨꯅ ꯂꯥꯁꯇ ꯗꯥꯛꯇꯔ ꯖꯣꯙꯒꯤ ꯃꯥꯒꯤ ꯂꯧꯈꯤꯕ ꯏꯟꯇꯔꯚ꯭ꯌꯨꯁꯤ ꯍꯧꯖꯤꯛꯀꯤ ꯆꯦꯞꯇꯔ 25ꯁꯤ ꯂꯣꯏꯔꯀꯥꯟꯗ ꯃꯗꯨꯗ ꯔꯤꯂꯤꯁ ꯇꯧꯔꯀꯥꯟꯗ ꯃꯥꯅ ꯑꯩꯈꯣꯏ ꯃꯥꯅ ꯄꯥꯕꯗ ꯗꯥꯛꯇꯔ ꯖꯣꯙ ꯂꯩꯈꯤꯗ꯭ꯔꯀꯥꯟꯗ ꯄꯥꯕ ꯁꯨꯃꯥꯏꯅ ꯆꯠꯊꯒꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯌꯥꯝꯅ ꯊꯕꯛ ꯑꯃ ꯇꯧꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜꯂꯤ ꯇꯥꯏꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯏꯃꯥꯅ ꯃꯊꯪ ꯃꯊꯪ ꯄꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯃꯣꯗꯤꯅꯤꯒꯤ ꯄꯥꯔꯛꯄ ꯀꯥꯟꯗ ꯃꯥꯅ ꯋꯥꯈꯤꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯋꯥꯕ ꯑꯗꯒꯤ ꯉꯁꯥꯏ ꯏꯃꯥꯅꯒ ꯍꯥꯏꯔꯤꯗꯣ 25 rupees ꯈꯛꯇꯅꯦꯕ ꯃꯇꯝꯗꯨꯗ ꯐꯤꯗꯣ ꯑꯗꯨꯗꯣ ꯂꯩꯇꯗꯅ ꯃꯥꯅ ꯂꯨꯄꯥ 5 ꯆꯠꯂꯀꯥꯟꯗ ꯂꯥꯟꯒꯤ ꯃꯇꯝꯗꯨꯗ ꯂꯧꯔꯨꯕꯗꯣ ꯑꯗꯨ ꯂꯧꯔꯨꯕꯒꯤ ꯏꯟꯁꯄꯤꯔꯦꯁꯟꯗꯨꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯌꯥꯝꯕ ꯄꯩꯁꯥ ꯅꯠꯇꯦꯗ ꯐꯦꯁꯕꯨꯛꯅꯒ ꯄꯤꯔꯛꯄꯁꯤꯗ ꯏꯃꯥꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯃꯁꯤ ꯁ꯭ꯇꯨꯗꯦꯟꯠꯇ ꯄꯤꯊꯣꯛꯑꯁꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯗꯨꯝ ꯃꯔꯛꯇ ꯈꯤꯇꯪ ꯗꯤꯁꯀꯔꯦꯖ ꯑꯣꯏꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯀꯃꯦꯟ ꯑꯦꯟꯀꯔꯦꯖꯤꯡ ꯑꯣꯏꯕꯁꯤ ꯇꯥꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯧꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯨꯠꯁꯝꯅꯅ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯣꯡꯊꯣꯛꯄꯤꯔꯛꯄ ꯃꯌꯥꯝ ꯇꯧꯕꯁꯤꯅ ꯑꯩꯈꯣꯏ ꯊꯕꯛꯁꯦ ꯑꯗꯨꯝ ꯆꯠꯊꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯐꯨꯝꯃꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯁꯦꯌꯔ ꯇꯧꯖꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯝꯅꯃꯛꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯆꯦꯛꯁꯤꯟ ꯂꯩꯕꯤꯌꯨ ꯏꯃꯥꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯁꯦꯇꯔꯗꯦꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯥꯏꯐ ꯑꯣꯏꯅ ꯎꯅꯃꯤꯟꯅꯕꯒꯤꯗꯃꯛꯇ
look forward ꯇꯧꯖꯔꯤ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯈꯨꯔꯨꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ